ꯃꯕꯨꯡ ꯑꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯃꯪꯗꯨꯅ ꯂꯩꯕꯅꯤ꯫ ꯇꯟꯖꯥꯗꯨꯅ ꯃꯕꯣꯛ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯀꯂꯩꯌꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯏꯕꯣꯛ ꯅꯪꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯅ ꯃꯕꯣꯛ ꯑꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯑꯃ ꯂꯤꯊꯣꯔꯛꯏ꯫ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯇꯟꯖꯥꯗꯨꯅ ꯃꯕꯣꯛ ꯑꯗꯨꯅ ꯆꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯕꯣꯛ ꯑꯗꯨꯅ ꯃꯁꯨꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯃꯍꯥꯛꯅ ꯇꯝꯃꯛꯄꯅꯤ꯫ ꯃꯗꯨꯅ ꯃꯤꯅꯥꯛꯁꯤꯅ ꯃꯕꯣꯛꯇ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯕꯅꯤ꯫ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀ ꯂꯥꯞꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯃꯍꯥꯛ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯧꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯥꯎꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤꯗꯤ ꯃꯍꯥꯛ ꯁꯨꯁꯥꯏꯗ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯁꯨꯁꯥꯏꯗ ꯑꯦꯇꯦꯝꯞ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯣꯟ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯕꯣꯛ ꯑꯗꯨꯁꯨ ꯃꯁꯨꯅꯨꯄꯤꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯥꯈꯠꯇꯨꯅ ꯃꯁꯨꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯤꯟ ꯑꯗꯨꯕꯨ ꯃꯦꯜꯂꯗꯨꯅ ꯃꯍꯥꯛ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯗꯨꯒ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯐꯖꯅ ꯍꯪꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩ ꯂꯥꯛꯇ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯗꯨ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯣꯟ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯃꯕꯣꯛ ꯑꯗꯨꯗ ꯇꯝꯃꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯗꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯕꯣꯛꯇ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯕꯣꯛ ꯑꯗꯨꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯅꯌꯥꯝꯕꯗ ꯍꯥꯏꯒꯅꯨ, ꯑꯩ ꯅꯌꯥꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ, ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯌꯥꯝꯕ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯤꯡꯅ ꯕꯥꯔꯇꯣꯟ ꯅꯝꯕ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯁꯨꯝꯒꯨꯝꯅ ꯑꯃꯨꯛꯇꯐꯥꯎ ꯕꯥꯔꯇꯣꯟ ꯅꯝꯗ꯭ꯔꯤ, ꯕꯥꯔꯇꯣꯟ ꯃꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯔꯥꯎꯅ ꯇꯝꯃꯤ꯫ ꯂꯨꯍꯣꯡꯕꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯡꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯊꯪꯒꯝ ꯃꯤꯅꯥꯛꯁꯤꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯩꯒꯤ ꯃꯔꯤꯛ ꯃꯇꯥ, ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ, ꯌꯨꯝꯊꯪꯅꯕ, ꯊꯪꯅꯕ ꯈꯨꯡꯒꯪ, ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯔꯥꯞ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯁꯨꯡ ꯃꯔꯨꯞꯇꯒꯤ ꯌꯦꯛꯅꯕꯗꯒꯤ ꯂꯣꯏꯅ ꯁꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯥꯄꯟꯒ ꯂꯣꯏꯅꯅ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯕꯣꯛ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈꯤꯗꯦ꯫ ꯃꯕꯣꯛ ꯑꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯒꯨꯝꯅ ꯂꯨꯍꯣꯡꯕꯁꯤ ꯅꯪ ꯎꯖꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯕꯣꯛ ꯑꯗꯨꯅ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯕꯣꯛ ꯑꯗꯨꯁꯨ ꯀꯂꯥꯌꯦꯟꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯕꯤꯗ ꯃꯍꯥꯛ ꯃꯆꯟꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯃꯆꯟꯅꯨꯄꯤꯗꯨꯅ ꯀꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯅ ꯃꯕꯣꯛ ꯑꯗꯨꯅ ꯅꯪ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣ, ꯅꯕꯨꯡꯅ ꯍꯣꯡꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯣꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯟꯅꯨꯄꯤꯗꯨꯅꯗꯤ ꯃꯕꯨꯡꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯃꯗꯨꯃꯛ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯕꯣꯛ ꯑꯗꯨꯅ ꯍꯪꯉꯤ꯫ ꯃꯕꯣꯛ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯂꯥꯌꯦꯟꯅ ꯃꯕꯣꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯗꯨꯗꯤ ꯃꯕꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯕꯨ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕꯗꯒꯤ ꯑꯩꯅ ꯃꯗꯨꯝꯅ ꯇꯧꯈꯤꯕꯅꯤ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅꯗꯤ ꯅꯪꯁꯤ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯏꯖꯠ ꯑꯁꯦ ꯂꯣꯏꯅ ꯃꯥꯡꯂꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯂꯥꯌꯦꯟꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯏꯕꯣꯛ ꯅꯪꯅ ꯇꯧꯔꯨꯔꯤꯗꯨꯕꯣ? ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯂꯨꯍꯣꯡꯂꯤꯕꯁꯤ, ꯃꯍꯥꯛꯅꯅꯦ ꯁꯣꯔ ꯊꯤꯡꯉꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯁꯣꯔ ꯊꯤꯡꯗꯣꯔꯤꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯑꯃꯕꯨ ꯊꯤꯡꯕꯁꯤꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ? ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤꯗꯤ ꯑꯩꯗꯤ ꯂꯣꯏꯅ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯔꯤ ꯃꯇꯥ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯊꯪꯒꯝ ꯃꯤꯅꯥꯛꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯕꯣꯛꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯃꯍꯥꯛꯅ ꯄꯥꯝꯕ ꯅꯨꯄꯥꯗ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯊꯪꯒꯝ ꯃꯤꯅꯥꯛꯁꯤꯅꯗꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯕꯨꯡꯅ ꯍꯥꯏꯕ ꯏꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯅꯨꯄꯥꯗꯨꯒꯤ ꯈꯟꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯀꯂꯥꯌꯦꯟꯁꯨ ꯀꯣꯜꯀꯇꯥꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯄꯇꯃꯜꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯒꯤ ꯂꯩꯐꯝ ꯑꯁꯤ ꯊꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯝꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯣꯜꯀꯇꯥꯗꯅꯤ꯫ ꯄꯇꯃꯜꯁꯨ ꯍꯣꯏ ꯊꯤꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯂꯥꯌꯦꯟꯗ ꯄꯥꯎ ꯑꯗꯨ ꯄꯤꯔꯛꯏ꯫ ꯄꯇꯃꯜꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤꯗꯤ ꯀꯂꯥꯌꯦꯟꯁꯨ ꯀꯣꯜꯀꯇꯥ ꯇꯝꯅ ꯂꯥꯛꯈꯤ꯫ ꯀꯣꯜꯀꯇꯥ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯪꯒꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗꯤ ꯀꯣꯠꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ, ꯍꯥꯏꯕꯗꯤ ꯀꯣꯠꯅ ꯁꯤꯜ ꯇꯧꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯈꯣꯏꯗꯤ ꯊꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯂꯥꯌꯦꯟꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯂꯥꯌꯦꯟ ꯑꯃꯁꯨꯡ ꯄꯇꯃꯜ ꯑꯗꯨ ꯊꯪꯒꯝ ꯃꯤꯅꯥꯛꯁꯤꯅ ꯍꯥꯟꯅ ꯇꯝꯃꯝꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯥꯛꯏ꯫ ꯀꯣꯂꯦꯖ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯦꯗ꯭ꯔꯦꯁ ꯑꯅꯤ ꯐꯪꯏ꯫ ꯑꯦꯗ꯭ꯔꯦꯁ ꯑꯁꯤꯗꯅ ꯅꯪ ꯆꯠꯂꯣ, ꯑꯦꯗ꯭ꯔꯦꯁ ꯑꯁꯤꯗꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄꯇꯃꯜꯅ ꯀꯂꯩꯌꯥꯗ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯑꯅꯥꯊꯩꯒꯤ ꯃꯤꯡ ꯑꯁꯤ ꯀꯂꯩꯌꯥ ꯍꯥꯏꯅꯁꯨ ꯍꯥꯏ ꯑꯃꯁꯨꯡ ꯀꯂꯥꯌꯦꯟ ꯍꯥꯏꯗꯨꯅꯗꯤ ꯕꯅꯥꯟꯁꯤ ꯄꯥꯕꯗ ꯊꯣꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯀꯂꯩꯌꯥ ꯑꯃꯁꯨꯡ ꯀꯂꯥꯌꯦꯟ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯉꯥꯎꯕꯤꯒꯅꯨ꯫ ꯀꯂꯩꯌꯥꯁꯨ ꯀꯣꯜꯀꯇꯥꯒꯤ ꯕꯖꯥꯔ ꯑꯗꯨꯗ ꯂꯥꯛꯏ, ꯍꯥꯏꯕꯗꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯊꯤꯅ ꯂꯥꯛꯄꯅꯤ꯫ ꯀꯣꯜꯀꯇꯥꯒꯤ ꯕꯖꯥꯔ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯎꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯈꯤ꯫ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯅꯁꯨ ꯌꯥꯝꯅ ꯋꯥꯗꯨꯅ ꯍꯤꯡꯂꯤꯕ ꯑꯁꯤ ꯅꯕꯨꯡꯗ ꯄꯥꯎ ꯑꯗꯨ ꯇꯝꯃꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅꯗꯤ ꯑꯩ ꯏꯕꯨꯡꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫
ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯂꯦꯌꯥꯒꯤ ꯊꯃꯣꯏꯗꯨ ꯀꯥꯏꯈꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯄꯤꯔꯥꯡꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯟꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯍꯤꯡꯅꯤꯡꯂꯔꯣꯏ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯥꯏ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯁꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯟꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯆꯟꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯃꯕꯨꯡꯅ ꯑꯁꯨꯝꯅ ꯎꯈꯤ ꯇꯥꯔꯒꯗꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯊꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯣꯠꯈꯤꯕꯅꯤ ꯃꯕꯨꯡꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯃꯗꯨꯗꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯁꯦ ꯈꯔ ꯅꯥꯇꯩ ꯆꯥꯔꯀꯥꯟꯗ ꯑꯩ ꯇꯥꯃꯣꯒ ꯎꯅꯒꯦ ꯃꯗꯨ ꯐꯥꯎꯕꯗꯤ ꯑꯩ ꯎꯅꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤ ꯈꯪꯈꯤ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯀꯦꯁꯀꯤꯗꯃꯛꯇ ꯅꯪꯅ ꯄꯩꯁꯥ ꯄꯨꯔꯨꯕ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯅꯤꯡꯊꯤꯅ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯨꯔꯨꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯃꯤꯅꯥꯛꯁꯤꯁꯨ ꯀ꯭ꯂꯕ ꯑꯃꯗ ꯂꯥꯛꯏ ꯀ꯭ꯂꯕ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤꯗꯤ ꯀꯂꯦꯌꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯅꯥꯊꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯂꯒꯦ ꯃꯔꯝꯗꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯑꯅꯥꯊꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯪꯅꯔꯗꯕꯅꯤ ꯀ꯭ꯂꯕ ꯑꯗꯨꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨ ꯀꯌꯥ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅꯥꯛꯁꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯟꯖꯨꯅꯔꯕ ꯁꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯀ꯭ꯂꯕ ꯑꯗꯨꯗ ꯆꯪꯉꯛꯏ ꯀ꯭ꯂꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯨꯔꯨꯕ ꯃꯤꯁꯛ ꯑꯗꯨ ꯎꯅꯩ ꯃꯤꯁꯛ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯊꯤ ꯇꯥꯊꯤꯅ ꯇꯧꯏ ꯃꯍꯥꯛꯀꯤ ꯏꯖꯠꯄꯨ ꯇꯦꯝꯁꯤꯡꯅꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛꯀꯤ ꯁꯥꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯅ ꯁꯥꯔꯤꯗ ꯁꯦꯠꯇꯨꯅ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯤꯗꯣꯏꯁꯤ ꯂꯨꯄꯥ 50,000ꯅꯤ ꯅꯪꯅ ꯂꯨꯄꯥ 50,000ꯗꯨ ꯄꯤꯗ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗꯩ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯀꯦ ꯇꯧꯏ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯁꯨ ꯑꯅꯥꯊꯦꯅ ꯎꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯅꯥꯊꯦꯁꯨ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯅꯥꯛꯁꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯅꯥꯊꯦ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯤꯅꯥꯛꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯖꯤꯗꯨ ꯊꯝꯂꯨꯔꯒꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯗ ꯄꯤꯊꯣꯛꯈ꯭ꯔꯒꯗꯤ ꯋꯥꯏ ꯁꯪꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯅꯥ ꯊꯝꯕ ꯗꯨꯀꯥꯟ ꯑꯃꯗ ꯂꯥꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯅꯥꯊꯦꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯃദ്ꯔꯥꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯑꯅꯥꯊꯦꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕꯗ ꯂꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯈꯣꯡꯕꯨꯂꯣꯏꯁꯤꯡ ꯑꯗꯨꯅ ꯑꯅꯥꯊꯦꯗ ꯁꯨꯝ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯅꯥꯊꯦꯁꯨ ꯍꯟꯕ ꯂꯩꯇꯅ ꯃꯈꯣꯏꯕꯨ ꯇꯞ ꯇꯥꯅ ꯐꯨꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯨꯜ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯄꯥꯏꯈꯤꯕ ꯈꯨꯁꯥ ꯑꯗꯨꯕꯨ ꯑꯅꯥꯊꯦꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯨꯜ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯇꯠꯇꯨꯅ ꯄꯨꯡꯄꯣꯛ ꯄꯣꯛꯍꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯈꯨꯠ ꯊꯤꯟꯖꯤꯟ ꯇꯥꯔꯒꯗꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯁꯥꯏꯟ ꯇꯧꯔꯝꯗꯨꯅ ꯑꯅꯥꯊꯦꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯁꯨ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯈꯤ ꯐꯨꯕ ꯌꯥꯕ ꯐꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯤꯅꯥꯛꯁꯤꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯅꯥꯛꯁꯤ ꯎꯕꯗ ꯊꯛ ꯊꯛ ꯅꯤꯛꯈꯤ ꯃꯍꯥꯛ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯑꯗꯨ ꯊꯝꯃꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯏ ꯃꯤꯅꯥꯛꯁꯤꯅ ꯀ꯭ꯂꯕ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯄꯥꯟ ꯍꯦꯛ ꯌꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯥꯃꯤꯟ ꯑꯃꯗꯤ ꯐꯪꯏ ꯃꯔꯝꯗꯤ ꯃꯍꯥꯛꯀ ꯃꯕꯨꯡꯒ ꯂꯩꯅꯔꯛꯂꯤꯕ ꯃꯔꯤ ꯑꯁꯤ ꯌꯥꯝꯅ ꯆꯦꯠꯄ ꯃꯔꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯕꯨꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯒꯨꯝꯅ ꯈꯜꯂꯤ ꯃꯍꯥꯛꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯑꯅꯥꯊꯦꯁꯨ ꯀ꯭ꯂꯕ ꯑꯗꯨꯒꯤ ꯕꯤꯜꯗꯤꯡ ꯃꯇꯣꯟꯗ ꯇꯣꯡꯂꯗꯨꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯁꯪꯗꯨꯅ ꯂꯩꯈꯤ ꯃꯆꯟꯅꯨꯄꯤꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯗꯨꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯃꯆꯟꯅꯨꯄꯤꯅ ꯂꯩꯔꯤꯕ ꯃꯌꯨꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯣꯠꯄ ꯖꯒꯥ ꯑꯃꯗ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯈꯤꯕ ꯃꯇꯝꯗ ꯑꯅꯥꯊꯦꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯀꯥ ꯑꯃꯗ ꯑꯣꯏ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨꯁꯨ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯒꯣꯗꯥꯎꯟ ꯑꯃꯒꯨꯝꯅ ꯂꯩꯕꯅꯤ ꯇꯨꯝꯐꯝ ꯆꯥꯐꯝꯁꯨ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯈꯤꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯕꯨꯡ ꯑꯗꯨꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯃꯆꯟꯅꯨꯄꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯖꯨꯒꯣꯠ ꯆꯥꯗꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯕꯨꯡꯒꯤ ꯊꯃꯣꯏꯗꯨꯗꯤ ꯀꯥꯏꯈꯤ ꯅꯣꯡ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡꯒꯤ ꯃꯤꯡꯖꯦꯜ ꯑꯀꯥꯏꯕꯗꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯅꯥꯊꯦꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯃ ꯂꯥꯛꯏ ꯑꯍꯜ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯚꯔꯥ ꯂꯧꯕ ꯃꯤꯁꯛꯅꯤ ꯁꯍꯔ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯌꯨꯝ ꯐꯖꯕ ꯌꯨꯝ ꯐꯖꯗꯕ ꯍꯥꯏꯕꯗꯤ ꯏꯀꯣꯅꯣꯃꯤ ꯑꯣꯏꯕ ꯂꯥꯏꯔꯕꯅ ꯂꯩꯅꯕ ꯏꯅꯥꯛ ꯈꯨꯟꯅꯕ ꯂꯩꯅꯕ ꯇꯣꯉꯥꯟ ꯃꯌꯨꯝ ꯃꯈꯜ ꯃꯌꯥꯝ ꯂꯩꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯖꯣꯟ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯃꯤꯅꯥꯛꯁꯤꯗ ꯅꯪꯒꯤ ꯅꯄꯣꯠꯅꯆꯩꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯎ ꯑꯩ ꯋꯥ ꯑꯃꯇ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥꯛꯁꯤꯅꯗꯤ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯃꯤꯅꯥꯛꯁꯤꯕꯨ ꯌꯥꯝꯅ ꯐꯖꯔꯕ ꯀꯣꯂꯣꯅꯤ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯀꯣꯂꯣꯅꯤ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯉꯁꯤꯗꯒꯤ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯥꯛꯁꯤꯗ ꯍꯥꯏꯔꯛꯏ ꯃꯤꯅꯥꯛꯁꯤꯅꯗꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯂꯝꯒꯅꯤ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ
ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯑꯃꯠꯇ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯅꯥꯛꯁꯤꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ ꯃꯍꯥꯛꯀ ꯅꯪꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯅꯝ ꯄꯇꯃꯜ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯄꯇꯃꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯝ ꯑꯣꯏꯒꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅꯥꯛꯁꯤꯅꯗꯤ ꯈꯪꯈꯤꯗꯦ ꯃꯔꯝꯗꯤ ꯃꯕꯨꯡꯅꯗꯤ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕ ꯃꯁꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯅꯥꯊꯦ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯅꯥꯊꯦꯗ ꯃꯍꯥꯛꯅ ꯈꯣꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯅꯥꯊꯦꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯤꯟꯕ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯑꯅꯥꯊꯦꯁꯨ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯃ ꯂꯧꯔꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯁꯣꯜꯕ ꯇꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯅꯝꯃ ꯑꯣꯏꯒꯗꯕ ꯄꯇꯃꯜꯅꯁꯨ ꯊꯪꯒꯝ ꯃꯤꯅꯥꯛꯁꯤꯕꯨ ꯈꯪꯆꯤꯟꯅꯗꯕ ꯁꯥꯔꯗꯨꯅ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯊꯪꯒꯝ ꯃꯤꯅꯥꯛꯁꯤꯁꯨ ꯊꯪꯒꯝ ꯃꯤꯅꯥꯛꯁꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯚꯔꯥ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯟꯖꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯗꯨꯗ ꯄꯇꯃꯜꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯁꯤ ꯑꯩꯁꯨ ꯏꯊꯟꯗ ꯂꯩꯕꯅꯤ ꯅꯣꯡꯃꯅ ꯅꯪꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧ ꯅꯣꯡꯃꯅ ꯑꯩꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯅ ꯂꯩꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯇꯁꯦꯡꯅ ꯃꯕꯨꯡ ꯑꯁꯤꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯅ ꯇꯧꯒꯦꯗ ꯉꯝꯕ ꯃꯤꯁꯛꯅꯤ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯡꯗꯗꯤ ꯃꯍꯥꯛ ꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯂꯣꯟꯅ ꯂꯣꯟꯅ ꯄꯥꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯥꯖꯖꯕ ꯃꯍꯥꯛꯀꯤ ꯃꯅꯝ ꯑꯣꯏꯒꯗꯕ ꯄꯇꯃꯜꯒ ꯃꯆꯟꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯍꯟꯕꯅꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯃꯕꯨꯡꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯣꯏ ꯐꯤꯕꯝ ꯑꯃ ꯆꯥꯗ꯭ꯔꯤ ꯐꯥꯎꯗꯤ ꯎꯅꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯤꯗ ꯍꯥꯏꯈꯤꯕ ꯃꯇꯥꯡ ꯑꯗꯣ ꯃꯕꯨꯡ ꯑꯗꯨꯅ ꯅꯤꯡꯁꯤꯡꯉꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯇꯃꯜꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯗꯨꯅ ꯃꯤꯅꯥꯛꯁꯤꯅꯗꯤ ꯃꯊꯥ ꯁꯥꯕꯅꯤꯅ ꯃꯍꯥꯛ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯄꯇꯃꯜꯁꯨ ꯃꯤꯇꯣꯞ ꯁꯥꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯆꯥꯛ ꯑꯁꯤ ꯍꯥꯞꯆꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯀꯣꯟ ꯐꯦꯡꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯒꯤ ꯅꯪ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯖꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯅꯥꯛꯁꯤꯗ ꯍꯥꯏꯔꯛꯏ ꯃꯤꯅꯥꯛꯁꯤꯁꯨ ꯃꯤ ꯑꯁꯤꯅ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯥꯅꯤꯡꯗ ꯆꯥꯛ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯅ ꯆꯥꯕ ꯇꯥꯈꯤ ꯃꯍꯥꯛ ꯆꯥꯛ ꯑꯗꯨ ꯆꯥꯈꯤ ꯅꯕꯨꯛ ꯊꯟꯅꯕ ꯂꯣꯏꯅ ꯆꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯥꯛꯁꯤꯗ ꯄꯇꯃꯜꯅ ꯍꯥꯏꯔꯛꯏ ꯄꯇꯃꯜꯅꯗꯤ ꯃꯍꯥꯛꯄꯨ ꯃꯆꯟꯅꯨꯄꯤꯗꯧꯅ ꯈꯟꯖꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤꯅ ꯅꯍꯥꯟꯗꯒꯤ ꯋꯥꯗꯨꯅ ꯂꯩꯔꯛꯈꯤꯕ ꯃꯑꯣꯡ ꯑꯗꯣ ꯃꯍꯥꯛꯁꯨ ꯅꯤꯡꯁꯤꯡꯕꯅꯤꯅ ꯃꯆꯟꯅꯨꯄꯤꯁꯤ ꯆꯥꯛ ꯆꯥꯔꯝꯃꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯁꯤꯟꯅꯕ ꯁꯥꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯆꯥꯛ ꯄꯤꯖꯕꯅꯤ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯆꯥꯔꯣ ꯍꯥꯏꯕꯗꯒꯤꯗꯤ ꯄꯥꯈꯠꯇꯨꯅ ꯆꯥꯛ ꯑꯗꯨ ꯁꯠ ꯆꯥꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯑꯅꯥꯊꯦꯅ ꯄꯇꯃꯜꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯅꯥꯊꯦꯅ ꯇꯧꯔꯛꯂꯤꯕ ꯐꯣꯟ ꯑꯁꯤ ꯊꯣꯡꯅꯥꯎꯒꯤ ꯋꯥꯡꯃꯗꯒꯤ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒ ꯑꯅꯥꯊꯦꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒ ꯑꯣꯄꯣꯖꯤꯠ ꯑꯣꯏꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯥꯊꯦꯅ ꯄꯇꯃꯜꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯨ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯍꯣꯏ ꯆꯥꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯐꯖꯅ ꯆꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯇꯃꯜꯅꯁꯨ ꯃꯆꯟꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯐꯖꯅ ꯆꯥꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯅꯥꯊꯦꯅ ꯍꯥꯏꯔꯛꯏ ꯑꯆꯥꯔꯒꯗꯨ ꯈꯔ ꯍꯥꯞꯄꯤꯌꯨ ꯃꯍꯥꯛ ꯑꯆꯥꯔ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯇꯃꯜꯁꯨ ꯃꯣꯃꯣ ꯅꯣꯛꯆꯔꯗꯨꯅ ꯃꯕꯨꯡꯅ ꯃꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯋꯥꯖꯕꯁꯦ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯕꯨꯡꯅ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯍꯪꯉꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯪꯉꯨꯔꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯤꯅꯥꯛꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯤꯅꯥꯛꯁꯤꯗꯤ ꯆꯥꯛ ꯇꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯆꯥꯔꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯍꯥꯏꯗꯨꯅ ꯃꯤꯅꯥꯛꯁꯤꯁꯨ ꯄꯨꯈꯝ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯀꯣꯟ ꯐꯦꯡꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏ ꯀꯣꯟ ꯑꯗꯨ ꯊꯝꯂꯣ ꯑꯩ ꯐꯦꯡꯂꯒꯦ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯄꯇꯃꯜꯅ ꯍꯥꯏꯔꯛꯏ ꯀꯣꯟ ꯑꯗꯨ ꯐꯦꯡꯅ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯒꯨꯟꯗꯥ ꯑꯃ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤ ꯀꯤꯕꯅ ꯊꯛ ꯅꯤꯛꯈꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯤꯅꯥꯛꯁꯤꯕꯨ ꯃꯍꯥꯛꯅ ꯊꯦꯝꯗꯨꯅ ꯂꯩꯈꯤ ꯃꯤꯅꯥꯛꯁꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯇꯃꯜꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯒꯦ ꯇꯧꯏ ꯃꯤꯅꯥꯛꯁꯤꯅ ꯈꯥꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯑꯃ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩꯕꯅꯤ ꯃꯃꯥꯡꯊꯛꯀꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯅꯤꯡꯁꯤꯡꯉꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯔꯠꯀꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯅꯥꯛꯁꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕు ꯍꯟꯖꯤꯟꯅ ꯀꯌꯥꯔꯛ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯥꯠꯈꯤꯕꯅꯤꯅ ꯃꯍꯥꯛꯅ ꯎꯕ ꯃꯇꯝꯗ ꯀꯤꯈꯤꯕꯅꯤ ꯃꯤꯅꯥꯛꯁꯤꯁꯨ ꯍꯨꯃꯥꯡ ꯄꯤ ꯀꯥꯡꯈꯤ ꯃꯔꯝ ꯑꯗꯨꯅ ꯄꯇꯃꯜꯅ ꯃꯍꯥꯛꯄꯨ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯅꯪꯗꯤ ꯅꯁꯥꯁꯤꯗꯤ ꯐꯤꯚꯔ ꯀꯥꯈꯠꯂꯦꯅꯦ ꯃꯔꯝ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯧꯗꯕ ꯌꯥꯔꯣꯏ ꯑꯩ ꯍꯤꯗꯥꯛ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥꯛꯁꯤꯅꯗꯤ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯟꯗꯒꯤ ꯁꯣ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯤꯗꯥꯛ ꯂꯩꯕ ꯊꯣꯛꯂꯛꯏ ꯍꯤꯗꯥꯛ ꯂꯩꯕ ꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯄꯇꯃꯜꯒ ꯃꯤꯅꯥꯛꯁꯤꯒ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯔꯗꯨꯅ ꯉꯁꯥꯏꯒꯤ ꯒꯨꯟꯗꯥ ꯑꯗꯨꯅ ꯄꯇꯃꯜꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯄꯇꯃꯜꯁꯨ ꯄꯥꯈꯠꯅ ꯑꯗꯨꯃꯛ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅꯤ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗꯒꯤꯗꯤ ꯄꯇꯃꯜꯁꯨ ꯂꯝꯕꯤ ꯑꯃꯝꯕ ꯑꯃꯗ ꯆꯪꯁꯤꯟꯈꯤ ꯂꯝꯕꯤ ꯑꯃꯝꯕꯗꯨꯗ ꯆꯪꯁꯤꯟꯕꯗꯒꯤꯗꯤ ꯒꯨꯟꯗꯥ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯔꯥꯎꯈꯤ ꯑꯗꯨꯕꯨ ꯄꯇꯃꯜꯅ ꯑꯃꯨꯛ ꯂꯧꯊꯣꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯅꯥꯊꯦ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯑꯗꯨꯒꯤ ꯈꯣꯡꯕꯨꯔ ꯀꯌꯥ ꯃꯔꯨꯝꯁꯨ ꯂꯥꯛꯏ ꯃꯈꯣꯏꯅ ꯑꯅꯥꯊꯦꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯅꯥꯊꯦꯅ ꯃꯈꯣꯏꯕꯨ ꯇꯞ ꯇꯥꯅꯒꯤ ꯐꯨꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯐꯨꯔꯒ ꯃꯤꯅꯥꯛꯁꯤꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯃꯠꯇ ꯈꯪꯈꯤꯗꯦ ꯃꯈꯣꯏꯅ ꯂꯣꯜꯂꯤꯕ ꯂꯣꯟ ꯑꯁꯤ ꯕꯦꯡꯒꯣꯂꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯅꯥꯊꯦꯗꯤ ꯃꯗ꯭ꯔꯥꯁꯇꯒꯤꯅꯤꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯈꯪꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯄꯇꯃꯜꯗꯤ ꯀꯣꯜꯀꯇꯥ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ
ꯅꯪꯅ ꯍꯧꯖꯤꯛ ꯐꯨꯔꯤꯕ ꯃꯤꯗꯨꯅꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯒ ꯑꯅꯥꯊꯦꯒ ꯐꯨꯅꯔꯛꯏ ꯑꯅꯥꯊꯦꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇꯅ ꯃꯤꯅꯥꯛꯁꯤꯅ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯄꯥꯗꯨꯅ ꯑꯩ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯑꯥꯔꯊꯗꯨꯁꯨ ꯄꯇꯃꯜꯅ ꯍꯟꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯅꯥꯊꯦꯅ ꯃꯍꯥꯛꯄꯨ ꯇꯞꯇꯥꯅ ꯐꯨꯔꯛꯏ ꯑꯁꯨꯝ ꯐꯨꯔꯛꯄꯗꯒꯤꯗꯤ ꯐꯦꯟꯁꯤꯡ ꯑꯃꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯣꯝꯖꯤꯟꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯈꯤ ꯐꯦꯟꯁꯤꯡ ꯑꯗꯨꯗ ꯑꯅꯥꯊꯦꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯊꯥꯖꯤꯜꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯥꯏꯗꯣꯛꯇꯕ ꯌꯥꯗꯕꯗꯒꯤ ꯍꯥꯏꯗꯣꯔꯛꯏ ꯃꯗꯨꯗꯒꯤ ꯋꯥꯔꯤꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯩ ꯃꯤꯅꯥꯛꯁꯤꯕꯨ ꯃꯄꯥꯝꯗꯒꯤ ꯄꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯔꯥꯝꯅ ꯎꯏ ꯅꯨꯄꯥ ꯃꯌꯨꯝ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯇꯔꯥꯝꯅ ꯎꯏ ꯅꯨꯄꯥ ꯑꯁꯤꯒꯤ ꯀꯝꯄꯅꯤ ꯑꯃ ꯂꯩ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯒꯧꯔꯚ ꯀꯧꯏ ꯀꯝꯄꯅꯤ ꯑꯗꯨ ꯑꯥꯏꯔꯟ ꯑꯦꯟ ꯁ꯭ꯇꯤꯜ ꯐꯦꯛꯇꯔꯤꯒꯤ ꯀꯝꯄꯅꯤꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯑꯥꯔꯕꯤꯟ ꯀꯧꯏ ꯃꯍꯥꯛꯅ CEO ꯑꯣꯏꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯊꯪꯒꯥ ꯃꯤꯅꯥꯛꯁꯤꯁꯨ ꯀꯣ CEO ꯑꯣꯏꯅ ꯀꯝꯄꯅꯤ ꯑꯗꯨꯕꯨ ꯆꯂꯥꯏꯃꯤꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯤꯅꯥꯛꯁꯤꯅꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯕꯨ ꯃꯕꯨꯡ ꯑꯗꯨꯗ ꯄꯥꯎ ꯄꯤꯕꯗꯤ ꯉꯝꯈꯤꯗꯦ ꯃꯁꯤꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯄꯣꯛꯂꯛꯄꯗꯒꯤꯅ ꯂꯩꯁꯥꯔ ꯐꯥꯎꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯛꯇꯨꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯃꯗꯨꯃꯛꯇꯕꯨ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡꯗꯨꯅꯗꯤ ꯃꯍꯥꯛꯅ ꯍꯨꯟꯇꯣꯛꯇꯨꯅ ꯆꯠꯈꯤ ꯇꯥꯔꯒꯁꯨ ꯃꯍꯥꯛꯄꯨꯗꯤ ꯀꯥꯎꯕ ꯉꯝꯈꯤꯗꯦ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯕꯁꯨ ꯐꯅ ꯁꯥꯎꯅꯤꯡꯕ ꯇꯥꯔꯒꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯂꯧꯈꯠꯄꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯗꯨꯗ ꯃꯅꯣꯖ ꯄꯥꯔꯤꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯈꯤ ꯃꯅꯣꯖ ꯄꯥꯔꯤꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯀꯌꯥ ꯕꯤꯖꯤꯅꯦꯁꯃꯦꯟ ꯀꯌꯥ ꯑꯃꯁꯨꯡ ꯍꯥꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯒꯤ ꯕ꯭ꯂꯦꯛ ꯃꯅꯤ ꯊꯝꯐꯝꯅꯤ ꯕ꯭ꯂꯦꯛ ꯃꯅꯤꯗꯨꯕꯨ ꯋꯥꯏꯠ ꯃꯅꯤ ꯑꯣꯟꯅꯕꯒꯤꯗꯃꯛꯇ ꯀꯝꯄꯅꯤ 19ꯒ ꯃꯈꯣꯏꯒ ꯁꯝꯅꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯃꯤꯅꯥꯛꯁꯤ ꯍꯣꯏꯒꯤ ꯀꯝꯄꯅꯤꯒ ꯁꯝꯅꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯤꯅꯥꯛꯁꯤꯒꯤ ꯅꯨꯄꯥꯗꯨꯅꯗꯤ ꯌꯥꯈꯤꯗꯦ ꯃꯃꯥꯡꯊꯛꯇ ꯌꯥꯈꯤꯕ ꯀꯝꯄꯅꯤ 19 ꯑꯗꯨꯁꯨ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯌꯥꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯀꯝꯄꯅꯤꯁꯤꯡ ꯑꯗꯨꯅ ꯃꯅꯣꯖ ꯄꯥꯔꯤꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯍꯥꯛꯀꯤ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯣꯠ ꯅꯩꯔꯗꯨꯅ ꯅꯝꯗꯨꯅ ꯁꯣꯏ ꯇꯧꯍꯟꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅ ꯑꯣꯏꯈꯤꯕꯅꯤ ꯃꯤꯅꯥꯛꯁꯤꯒꯤ ꯅꯨꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯅꯤ ꯃꯗꯨꯗꯒꯤ ꯃꯅꯣꯖ ꯄꯥꯔꯤꯀꯔꯅ ꯃꯤꯅꯥꯛꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥꯁꯤꯗ ꯑꯩꯈꯣꯏꯅ 50%ꯒꯤ ꯄꯥꯔꯠꯅꯔꯁꯤꯞ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯗꯦ ꯃꯥꯒꯤ ꯃꯇꯨ ꯅꯤꯕꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤꯅ ꯄꯥꯔꯤꯀꯔꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯊꯥꯔꯛꯂꯤꯕ ꯈꯨꯄꯥꯛ ꯑꯗꯨꯕు ꯄꯥꯔꯤꯀꯔꯅ ꯐꯥꯔꯗꯨꯅ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯄꯥꯗꯧꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯐꯕ ꯏꯃꯨꯡꯗꯒꯤꯅꯤ ꯑꯩꯒ ꯇꯨꯃꯤꯟꯅꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯔꯛꯏ ꯑꯐꯕ ꯏꯃꯨꯡꯗꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯣꯖ ꯄꯥꯔꯤꯀꯔ ꯑꯗꯨ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯃꯗꯨꯗꯒꯤ ꯃꯅꯣꯖ ꯄꯥꯔꯤꯀꯔꯅ ꯃꯤꯅꯥꯛꯁꯤꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯈꯨꯠ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯥꯒꯦ ꯇꯧꯈꯤꯕ ꯇꯥꯏ ꯃꯗꯨꯒꯤ ꯅꯈꯨꯠꯃꯛꯇꯨꯅ ꯑꯩꯒꯤ ꯈꯣꯡ ꯄꯥꯏꯔꯗꯨꯅ ꯅꯪꯒꯤ ꯀꯝꯄꯅꯤꯁꯤ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯟꯊꯣꯔꯛꯀꯅꯤ ꯃꯗꯨꯁꯨ ꯀꯞꯂꯗꯨꯅ ꯄꯥꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯁꯨ ꯄꯨꯡ 9ꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯤꯅꯥꯛꯁꯤꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈꯤ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯐꯦꯛꯇꯔꯤꯗꯨꯗ ꯃꯩ ꯊꯥꯒꯠꯂꯛꯏ ꯃꯩ ꯄꯨꯡꯆꯥꯛ ꯆꯥꯛꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯤꯅꯤꯁꯇꯔ ꯀꯌꯥꯒ ꯎꯅꯕ ꯂꯥꯛꯈꯤ ꯑꯆꯧꯕ ꯀꯌꯥꯒ ꯎꯅꯕ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯐꯦꯛꯇꯔꯤꯗꯨꯒꯤ ꯂꯥꯏꯁꯦꯟꯁ ꯀꯦꯟꯁꯦꯜ ꯇꯧꯈꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯁꯨ ꯄꯥꯔꯤꯀꯔꯒꯤ ꯃꯤ ꯉꯥꯛꯇꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯈꯤꯗꯦ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯗꯨ ꯁꯤꯜ ꯇꯧꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯥꯔꯤꯀꯔꯒꯤ ꯃꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯪꯁꯤꯜꯂꯗꯨꯅ ꯃꯗꯨ ꯄꯨꯂꯤꯁꯇ ꯇꯥꯛꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯂꯤꯁ ꯀꯦꯁꯇ ꯆꯦꯟꯅꯍꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯖꯦꯜꯗ ꯊꯝꯍꯟꯂꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒ ꯍꯥꯟꯅ ꯌꯥꯅꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯐꯤꯜꯗꯤꯡ ꯇꯧꯗꯨꯅ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡꯗꯅꯤ ꯂꯩꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯇꯞ ꯇꯞꯅ ꯐꯨꯍꯜꯂꯤ ꯃꯐꯝ ꯑꯗꯨꯒꯤ ꯂꯦꯗꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯃꯤꯅꯥꯛꯁꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯎꯅꯍꯟꯈꯤꯗꯦ ꯃꯤꯅꯥꯛꯁꯤꯁꯨ ꯃꯊꯟꯇ ꯉꯥꯏꯔꯕꯅꯤꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯍꯥꯛ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯑꯍꯤꯡ ꯂꯦꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯂꯦꯗꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯝꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯜꯂꯣꯟ ꯑꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯂꯦꯗꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯗꯤ ꯑꯍꯤꯡꯗ ꯐꯨꯕ ꯍꯦꯟꯃꯟꯕꯗꯒꯤ ꯋꯥꯟꯊꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯊꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥꯛꯁꯤꯁꯨ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥꯗ ꯆꯠꯇꯨꯅ ꯆꯦꯟꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯍꯪ ꯍꯪꯉꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯒꯤꯅ ꯑꯃꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯅꯤꯡꯊꯤꯖꯅ ꯀꯣꯔꯄꯣꯔꯦꯠ ꯑꯝꯇ ꯇꯧꯗꯦ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯁꯤꯈ꯭ꯔꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯣꯛꯇ ꯊꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯍꯥꯛ ꯃꯊꯥ ꯌꯥꯝ ꯁꯥꯈꯤ ꯅꯨꯡꯉꯥꯏꯇꯕꯅ ꯈꯝ ꯊꯦꯡꯈꯤ ꯃꯤꯅꯥꯛꯁꯤꯁꯨ ꯀꯞꯇꯨꯅ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯁꯣꯔꯣꯛꯇ ꯃꯈꯣꯡꯅ ꯆꯦꯜꯂꯛꯈꯤ ꯃꯍꯥꯛꯅ ꯁꯔꯀꯥꯔꯒꯤ ꯃꯣꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯥꯔꯕꯤꯟ ꯀꯧꯕ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤꯗꯗꯤ ꯌꯥꯎꯗꯦ ꯑꯇꯣꯞꯄ ꯃꯣꯛꯇ ꯆꯠꯇꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯣꯛ ꯑꯃꯗꯒꯤ ꯃꯣꯛ ꯑꯃꯗ ꯊꯥꯔꯝꯃꯤ ꯃꯣꯛ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯥꯔꯕꯤꯟ ꯀ꯭ꯔꯤꯁꯅ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ
मीनाक्षी कपद लोखी मधुदगी नुपादुना अरविंद सिन्नरंब पोचैसिंग अदु मीनाक्षी पीबदगी माकी नुपासी सीख्रब माले हादुना मीनाक्षी कपना लोखी तंजादुना मफम अदुदा ममांगत थेनखिब गुंडा अदु लेतुना लेरमी मधुदगी नुपादुना हरे नंग साइन तौगद्रा नंगी अहिंग नुपादु उनगे हायरा हादुना हंगी वहायरुता मतमदा तौगे आई अमता उनजगे हादुना महाक मनोज की मनाक्ता लाई मफम अदुदा अरविंदबु फाजिलदुना महापु तमथीना फुदुना लेबनी मधुदगी महाना मनोजता खुरु खुद कुंदुना आई नुपासिम थादोपियो हादुना हरे मधुदगी मनोजना महाके मखोंग अदु थांतोरे मखोंग अदु पाहेली मधुदगी मनोजना सावदुना हरे नंगना अइंगोंदा आइगी इमुंग मनुंग पोफंगी मतांगना हाइकिबताई मरम मदुना नंग हौजी हिंगबा मतमदा करी नुंगी पोक्चरुबनो हादुना खंदुना हिंगदुना लेदुरिबनि हादुना हरे अदुगु महाकी लंथुम खुदिमा असि लोइना महाकी ममिंगदा पांगदबनि हादुना सोई तोहंगी नंगी रिपुटेशन नंगी इज्जत सन्मान नंगी पुमनमक लोइना मांगदुरबनि अदु कनागुमा नंगी मरी मता इमुंग मनुंग नंगी सागनाते अमसुंग नंगी मरुमना मतेंग पांगे तौतरागदे मखोइबु लोइना हातोकनि हादुना हरे असुम तौदुना कोर्ट ममांगदा केस तौबगी लापु मतमदसु महान लोइना हातोखिबनि नंगी नुपासिबु जेलगी लौथोकपा ngam लौथोकजौ हादुना यामना काकना हरे मीनाक्षी कपसबन नतनु उपाय लेखिदे कोलकाता की हावड़ा ब्रिज मनाक्ता पतमलना हरे मनोज पारेकर हारिबा नुपासी चमचंबा नुपा नाते पैसा यामना पाइबा स्टेटस यामना वांगबा संगपंगा यामना चावबा मीनी अखोइना महागा करमना लांथिंगनगनि हादुना हरे मधुरा अनाथेना हरे होय नंगना हाइबदु चुमंबा याय महागा सि नाकायरा खुनबा संगपंगा यामना चावबा मिसक ओरबा याय अदुबु मंगोंदा लेतबा पोट अमदि लै मधुदी नुंसीबनि हादुना हरे नुंसीबसिना महापु लांथिंगनदुरिबनि हादुना हरे इतिहाससु यावदुना लेरिबनि नुंसीबबु माइथिबा पीबा कनामतना ngamkide मरम अदुना मखोइनदि आइबु खुंगंगदि लाक्पै चमचंबा मीनि हादुना खनबनि आइगे सावबसिदि मखोइना खंगदिनि मखोइबु थिरदुना आइना मंगा कक्कक्तुना हातकनि हादुना हरे महान लेनिंगबु डाइरेक्शनदा लैसनु आइना महापु थिगनि थंगाबु वाहनखिबा मीदुबु मफम मसिदा फोरक्तुना आइना मफम मसिदा सोरा सोंदुरिबनि हादुना हरे मदुगी मतुंगदा आइना आइगे चनुपिदा सकasi उतकनि महान पालिबा दुगुमना हादुना हरे आइगे चनुपिगी मांगख्रबा इज्जत सन्मान संपत्ति खुदिमक मंगोंदा लोइना पीगनि आइना इमा पंदुना वासई हादुना महाना पतमलना मखा तारे नोंगालपा मतमददि अनाथे अमसुंग महाकी खोंगुरैसिंग अदुना मनोज पालेकरगी मीसिंग अदुबु हाइबदि नुमिदांदा फुखिबा मीसिंग अदुबु सोरोक्ता मंगक यान्दुना हाइबदि थौरी यान्दुना थममी मखोइना यालिबा मफम सिसु मनोज पालेकरना लाकदबा लंबी अदुदनि मखोइना लाकपा मतमददि मी मयाम तिंदुना लेरमी मी मयाम तिनबदु उबा मतमदा मनोज पालेकरना हरे नखोइबु मी हातपा मतमदा पब्लिक प्लेसता हातकनुने असमाना तौगनुने हादुना हरे मधुदगी नुपासिंग अदु थोक्तुना येंबा मतमददि मसिदा सिरिबा मीसिंग असिदि अखोइना हातपा मी अतोप्पा नते अखोइ मीसिंगनि हादुना हरे वहाइदु तावा मतमदा मनोज पालेकर दुंगकपना खमथेंकी मरमदि मनोज पालेकर हारिबा मिसक असिदा कनामतना खुदोंबि थिनबा ngamdaba मिसकनि अदु मंगोदा यंगनरइबा मिसक मंगोदा हौरइबा मिसक असि कनानो हादुना महा ngakतुना लेखिबनि नुमिदांगि मतमदा मनोज पालेकर अमसुंग मखोइ मीसिंग अदु मथा सादुना फमदुना लेबनि मधुरा पचकलीना फोन तौरे मनोज पालेकर की मीदुना फोन पाई नंगी तामोदो फोन पाइलो हादुना हरे अखोइ तामोदो बिजी ओइ हादुना हरे वहाइरु ता मतमदा पचकलीना अखोइ तामोबु बिजी ओहलिबा अनाथेगी फोनी पाइलो हादुना हरे वहाइरु ताबदगिरि मनोज पालेकर सु फोन अदु पाइरमी मधुरा अनाथेना हरे हिटलर मुसोलिनी दियानी मखोइना लेरिबा मखोइगी डिक्टेटरशिप असि नंगोंदा लेरिने हा मखोइदसु नापल क्या मरुम लेबनी अदुबु ngasi ene lakliबसदि नंगी नापल थुदे के हादुना लाकपनी नंगना पावलिबसे करिनो हादुना मनोज सांगी मधुरा मखोइना मी लिसिंग लिसिंग क्या हातखि मसी इतिहास यावबनी अदुबु इतिहास हाइदबा मदिले हाइबदि इतिहास जु यावरिबनी मसी हिटलर सुसीकी मुसोलिनी सुसीकी इदी आमिन सुसीकी मी खुदिमक लोइना सिबनी असिबा हाबसे मी खुदिमकता लाकनी नंगी सु लाकनी अकीबा हाबसे नंगोंदा मिकुप खुदिंग येने निचिंग हनगनी मधुगी मतुंगदा आइना नंगबु आइना नंगोंदा कई पामगे हाबसे हागनी हादुना हारे मनोजना यामना नापंगी लोइना नंगसे अइसे कनानो खंगत्रमालेने नंगोंदा हुजि लैजरिबा शक्ति से नंग पुछि सुप लेगदब नते मरम मदुना नंगना शक्ति लै हाय तरगसु आइबोमता केलगा येंगुनि हादुना हारे मधुरी मतमनि येंबा तारेदना हादुना मनोजना हारे वहाइरुता मतमदा अनाथेना हारे आइना खोई कुलदेवतादा नंगु बलि तौगनि हादुना हाइख्रबनि कुमैसे हौदोरे कोलकाता असेंग थौरीना पुनबा हौख्रबनि हाबदि हावड़ा ब्रिजता थौरी पुनबा हौख्रे हिंचाबसिंगबु थागतख्रे गा लेगा नंगबु गंगा जल चाइसंदुना नंगबु मै थादुरिबनि हादुना हारे मधुरी मनोजना हारे नंगना थौना याम लैतरगदि फोनदा कदबे वारी सराइनो आइगी मागदले पुयाद्रा हादुना हारे वहाइरुता मतमदा अनाथेना हारे आइसी नंगिना मागदने लेरिबसि मिजेंदगी यंगो हादुना हारे मनोजना मिजेंददु यंगथरबा मतमदि अनाथे अमसुंग माकी टीम मधु मखादा लेरमी अदुगु मफम मधु लेरिबा सेक्युरिटी सिंग अदुना पुनसिंदुना थममी मनोजना माकी मिसिंग अदुबु मखा थादरतुना मखोइ फारसु हादुना हारे मधुर अनाथेना करिगुम कुमै म तौतारगदि बोमला थागदमि हादुना
ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯅꯣꯖꯀꯤ ꯇ꯭ꯔꯛ ꯃꯌꯥꯝ ꯑꯗꯨꯕꯨ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯂꯣꯏꯅ ꯄꯣꯈꯥꯏꯍꯟꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯅꯣꯖ ꯄꯥꯂꯤꯀꯥ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯅꯣꯖ ꯄꯥꯂꯤꯀꯥꯗ ꯏꯟꯚꯦꯁꯠ ꯇꯧꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯀꯌꯥꯁꯤꯡ ꯑꯗꯨ ꯃꯅꯣꯖ ꯄꯥꯂꯤꯀꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯤꯇꯤꯡ ꯇꯧꯈꯤ ꯃꯅꯣꯖ ꯄꯥꯂꯤꯀꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯀꯅꯥꯝꯇ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯡꯅꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯡꯗꯨꯅ ꯂꯩꯕꯅꯤ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯟꯁꯤꯜꯂꯗꯨꯅ ꯃꯉꯣꯟꯗ ꯀꯔꯣꯔ 5,000 ꯄꯤꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯁꯤꯡꯅ ꯅꯪꯕꯨ ꯀꯤꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯊꯥꯖꯕ ꯂꯩꯔꯔꯣꯏ ꯅꯪꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯑꯅꯥꯊꯦꯁꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯔ ꯑꯃꯅꯗꯤ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯟꯇꯣꯔꯛꯑꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯄꯅꯤ ꯃꯅꯣꯖ ꯄꯥꯂꯤꯀꯔ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯅꯥꯊꯦ ꯍꯥꯏꯕꯁꯤꯗꯤ ꯏꯌꯥꯝꯕ ꯍꯟ ꯍꯥꯏꯕꯅꯤ ꯃꯁꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯎꯗꯞ ꯄꯥꯂꯤꯀꯔ ꯑꯗꯨ ꯑꯣꯏꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯣꯖ ꯄꯥꯂꯤꯀꯔ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯃꯔꯝꯗꯤ ꯎꯗꯞ ꯄꯥꯂꯤꯀꯔꯒ ꯃꯅꯣꯖ ꯄꯥꯂꯤꯀꯔꯒ ꯑꯁꯤ ꯌꯥꯅꯗꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯦꯛ ꯎꯅꯕꯒ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯆꯞ ꯃꯥꯟꯅꯩ ꯃꯗꯨꯗꯒꯤ ꯃꯅꯣꯖ ꯄꯥꯂꯤꯀꯔ ꯁꯥꯎꯗꯨꯅ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯟ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥꯗꯨꯅ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯗꯨꯔꯒꯥꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯎꯗꯞ ꯄꯥꯂꯤꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯐꯥꯎꯕ ꯒꯦꯡꯁꯇꯔ ꯑꯃꯁꯨ ꯑꯣꯏꯕꯅꯤ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯤ ꯂꯣꯏꯅꯃꯛ ꯀꯤꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯐꯥꯗꯨꯅ ꯂꯥꯛꯄꯅꯤ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯇꯣꯞꯄ ꯃꯤꯅ ꯍꯥꯠꯍꯟꯕꯤꯌꯨ ꯑꯗꯣꯝꯅ ꯍꯥꯠꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯈꯨꯍꯥꯠ ꯑꯗꯨ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯗꯕꯒꯤꯅꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯎꯗꯞ ꯄꯥꯂꯤꯀꯔꯒꯤ ꯃꯈꯣꯡꯗ ꯀꯣꯜꯂꯗꯨꯅ ꯑꯩ ꯁꯤꯖꯔꯕꯁꯨ ꯌꯥꯔꯦ ꯃꯍꯥꯛꯅ ꯍꯥꯠꯍꯟꯕꯤꯌꯨ ꯑꯗꯣꯝꯅ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯗꯞ ꯄꯥꯂꯤꯀꯔꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯕꯤꯗ ꯃꯍꯥꯛꯀꯤ ꯆꯥꯛ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯆꯥꯗꯨꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯤ ꯎꯗꯞ ꯄꯥꯂꯤꯀꯔ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯣꯔꯣꯛ ꯁꯣꯔꯣꯛ ꯆꯤꯡꯂꯗꯨꯅ ꯂꯥꯟ ꯆꯠꯄ ꯑꯣꯏꯒꯦꯔꯥ ꯁꯅꯥꯃ ꯆꯠꯄ ꯑꯣꯏꯒꯦꯔꯥ ꯏꯁꯥꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯁꯤꯕ ꯑꯣꯏꯒꯦꯔꯥ ꯍꯥꯠꯄ ꯑꯣꯏꯒꯦꯔꯥ ꯍꯛꯆꯥꯡ ꯑꯁꯤ ꯊꯛꯊꯛ ꯅꯤꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯡ ꯑꯗꯨꯅ ꯌꯥꯟꯊꯔꯒ ꯍꯥꯠꯈꯤ ꯃꯗꯨꯗꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯃꯅꯣꯖ ꯄꯥꯂꯤꯀꯔꯒꯤ ꯃꯤꯁꯤꯡ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯄꯜꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯄꯇꯃꯜꯅ ꯃꯅꯣꯖ ꯄꯥꯂꯤꯀꯔꯒꯤ ꯃꯥꯌꯣꯛꯇ ꯀꯦꯁ ꯇꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯀꯣꯔꯠ ꯑꯗꯨꯗ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯇꯃꯜ ꯊꯦꯡꯅꯕꯗꯒꯤꯗꯤ ꯄꯇꯃꯜꯅ ꯃꯤꯅꯥꯛꯁꯤꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯕ ꯀꯦꯁ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯍꯜꯂꯕꯅꯤ ꯅꯪꯒꯤ ꯁꯣꯏ ꯑꯃꯈꯛꯇ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯗꯨ ꯉꯝꯃꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯑꯅꯥꯊꯦꯅ ꯄꯇꯃꯜꯗ ꯐꯣꯟ ꯇꯧꯔꯛꯏ ꯃꯗꯨꯗꯤ ꯄꯇꯃꯜꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥꯛꯁꯤ ꯁꯣꯏ ꯇꯧꯕ ꯌꯥꯗꯦꯅꯦ ꯃꯗꯨꯗꯒꯤ ꯑꯅꯥꯊꯦꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯅ ꯆꯞ ꯃꯥꯟꯅꯅ ꯃꯤꯅꯥꯛꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯩꯗꯤ ꯄꯇꯃꯜꯁꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯕ꯭ꯂꯨꯇꯨꯠꯇ ꯁꯝꯂꯗꯨꯅ ꯃꯅꯥꯀꯣꯡꯗ ꯍꯦꯗꯐꯣꯟ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯑꯅꯥꯊꯦꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯑꯅꯥꯊꯦꯅ ꯊꯥꯏꯅ ꯃꯆꯟꯅꯨꯄꯤꯗ ꯀꯧꯕ ꯑꯗꯨꯒꯨꯝꯅ ꯊꯪꯒꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯀꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤꯁꯨ ꯄꯇꯃꯜꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯃꯕꯨꯡꯅ ꯀꯧꯔꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯑꯅꯥꯊꯦꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯄꯇꯃꯜꯅ ꯔꯤꯄꯤꯠ ꯇꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯇꯃꯜꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯦ ꯃꯨꯟꯅ ꯇꯥꯎ ꯑꯆꯨꯝꯕ ꯑꯁꯤ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪꯒꯤ ꯅꯥꯀꯟꯗ ꯀꯅꯥ ꯑꯃꯠꯇ ꯂꯦꯞꯄ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯅꯪꯒꯤ ꯅꯨꯄꯥꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯅꯪꯗꯤ ꯅꯊꯧꯅꯥ ꯂꯩꯕꯤꯅꯤ ꯅꯪꯅ ꯀꯦꯁ ꯑꯁꯤ ꯇꯧꯅꯤꯡꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯅꯪꯅ ꯃꯥꯌꯣꯛꯅꯒꯗꯕ ꯃꯤꯁꯛ ꯑꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩ ꯍꯥꯏꯕꯒꯤꯔ ꯅꯪꯅ ꯃꯁꯤ ꯇꯧꯅꯤꯡꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯅꯪꯅꯗꯤ ꯅꯪꯒꯤ ꯐꯣꯔꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯇꯒꯤꯅꯤ ꯑꯆꯨꯝꯕꯗꯤ ꯃꯁꯤꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯄꯨ ꯇꯨꯍꯠꯄꯤꯔꯕ ꯇꯥꯔꯒꯗꯤ ꯇꯨꯍꯠꯄꯤꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯃꯥꯌꯣꯛꯅꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤꯗꯃꯛꯇ ꯏꯁꯣꯔꯃꯛꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯖꯁꯇꯤꯁ ꯐꯪꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤ ꯄꯇꯃꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯅꯥꯊꯦꯅ ꯍꯥꯏꯔꯛꯄ ꯉꯥꯛꯇꯅꯤ ꯊꯪꯒꯣ ꯊꯧꯅꯥ ꯎꯠꯂꯨ ꯊꯧꯅꯥ ꯐꯕ ꯃꯤꯗꯤ ꯅꯣꯡꯃꯇ ꯃꯥꯏꯊꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯏ ꯑꯁꯤ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯕꯨꯡꯒꯤ ꯋꯥꯐꯝ ꯑꯗꯣ ꯃꯆꯟꯅꯨꯄꯤꯅ ꯃꯊꯃꯣꯏꯗ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯁꯣꯏ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯦꯁ ꯑꯗꯨ ꯔꯤꯑꯣꯄꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯣꯏ ꯇꯧꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤꯅ ꯄꯇꯃꯜꯕꯨ ꯈꯥꯝꯂꯗꯨꯅ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯉꯥꯡꯈꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯑꯩꯗꯤ ꯑꯩꯒꯤ ꯇꯥꯃꯣꯅ ꯉꯥꯡꯈꯤꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯅꯥꯊꯦꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯤꯅꯥꯛꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯅꯦꯛꯁꯟ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯉꯛꯆꯔꯝꯃꯤ ꯃꯤꯅꯥꯛꯁꯤꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨ ꯂꯩꯕꯒꯨꯝꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯕꯨꯡ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯖꯩ ꯃꯕꯨꯡ ꯑꯗꯨꯗꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯕꯨ ꯎꯗꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯅꯤ ꯑꯁꯨꯝ ꯃꯕꯨꯡ ꯑꯗꯨ ꯊꯤꯔꯛꯄꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯕ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔꯅ ꯃꯍꯥꯛ ꯑꯁꯤ ꯃꯤꯔꯣꯜꯂꯦ ꯃꯆꯥ ꯐꯪꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯥꯊꯦꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤ ꯃꯍꯥꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯔꯥꯎꯕ ꯑꯁꯤ
ꯀꯗꯥꯏꯗꯕꯨ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯗꯨꯅ ꯂꯩꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯦ ꯃꯕꯨꯡ ꯐꯪꯉꯤ ꯀꯥꯏꯅꯔꯦ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥꯁꯤꯡ ꯑꯁꯤꯒ ꯀꯔꯝꯅ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯃꯕꯨꯡꯗꯤ ꯁꯣꯝꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤꯕꯅꯤ ꯃꯍꯥꯛꯅ ꯄꯆꯀꯂꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯗ ꯈꯣꯏꯔꯝꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯥꯊꯦꯅ ꯄꯇꯃꯜꯕꯨ ꯀꯧꯊꯣꯛꯂꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨꯗꯒꯤ ꯆꯟꯗꯣꯜ ꯈꯔ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯇ ꯅꯝꯕꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯖꯤꯟꯈꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯇꯃꯜꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅꯅꯦ ꯑꯩꯒꯤ ꯏꯕꯨꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯑꯩꯒꯤ ꯏꯕꯨꯡꯅ ꯑꯩꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯑꯣꯏꯖꯕꯅꯤ ꯅꯣꯡꯃꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯐꯥꯒꯤ ꯑꯣꯏꯅ ꯋꯥꯍꯪ ꯑꯃ ꯍꯪꯈꯤ ꯇꯥꯃꯣ ꯅꯪꯅ ꯑꯩꯕꯨ ꯀꯌꯥ ꯅꯨꯡꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤꯕꯅꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯈꯨꯗꯛꯇ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯏ ꯃꯗꯨꯗꯩꯗꯤ ꯑꯩꯁꯨ ꯀꯞꯈꯤ ꯃꯆꯟꯅꯨꯄꯤꯅ ꯂꯤꯔꯛꯏꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯅꯥꯀꯟꯗꯒꯤ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯄꯣꯛꯀꯗꯕ ꯅꯆꯥꯗꯨꯗ ꯅꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯞꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯃꯥ ꯑꯣꯏꯒꯗꯕ ꯃꯇꯝ ꯑꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯄꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯇꯃꯜꯅ ꯍꯥꯏꯔꯛꯏ ꯊꯪꯒꯥ ꯅꯨꯄꯤ ꯑꯃꯒꯤꯗꯤꯅꯦ ꯂꯨꯍꯣꯡꯕꯒꯤ ꯃꯔꯤ ꯍꯥꯏꯕꯁꯤ ꯊꯧꯔꯤ ꯑꯅꯤ ꯄꯨꯟꯁꯤꯟꯅꯕꯒꯤ ꯀꯤꯁꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯗꯨꯒꯤ ꯀꯤꯁꯤ ꯑꯅꯤꯗꯣ ꯀꯩꯗꯧꯉꯩꯗꯁꯨ ꯊꯣꯛꯇꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯏꯄꯥꯝ ꯂꯝꯗꯝꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯗꯤꯅꯦ ꯀꯤꯁꯤ ꯑꯃꯇ ꯀꯤꯗꯕꯅꯤ ꯑꯗꯨꯕు ꯅꯪꯒꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩꯕꯅꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯆꯅꯨ ꯅꯪꯒꯗꯤ ꯁꯨꯡꯂꯥꯞ ꯂꯥꯞꯊꯣꯛꯅꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤ ꯄꯇꯃꯜꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯃꯤꯅꯥꯛꯁꯤꯒꯤ ꯃꯅꯤꯡꯗꯗꯤ ꯃꯕꯨꯡ ꯑꯗꯨ ꯂꯦꯞꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯇꯤ ꯈꯪꯖꯔꯝꯗꯦ ꯅꯪꯅ ꯅꯪꯒꯤ ꯅꯕꯨꯡꯗ ꯅꯨꯡꯁꯤꯔꯤꯕ ꯅꯪꯅ ꯅꯪꯒꯤ ꯅꯕꯨꯡꯗ ꯊꯥꯖꯔꯤꯕꯗꯣ ꯑꯗꯨꯃꯛ ꯊꯥꯖꯕ ꯊꯝꯃꯨ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯅꯤ ꯑꯅꯧꯕ ꯊꯋꯥꯏ ꯑꯃꯁꯨ ꯂꯥꯛꯇꯣꯔꯤꯗꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯅ ꯑꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯃꯛ ꯂꯣꯏꯅ ꯐꯒꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤꯁꯨ ꯃꯉꯣꯟ ꯅꯣꯛꯆꯔꯛꯏ ꯄꯇꯃꯜꯅ ꯃꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯒꯤ ꯒꯣꯠ ꯚꯔꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯏ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯃꯕꯨꯡ ꯑꯗꯨꯗꯤ ꯃꯊꯛꯇꯒꯤ ꯋꯥꯡꯅ ꯌꯦꯡꯗꯨꯅ ꯂꯩꯖꯕꯅꯤ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯕꯣꯔ ꯄꯤꯕꯁꯨ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯃꯗ ꯃꯍꯥꯛꯅ ꯄꯤꯍꯟꯅꯤꯡꯉꯤꯕ ꯕꯣꯔꯗꯨꯕꯨ ꯍꯥꯏꯔꯗꯨꯅ ꯃꯤꯅꯥꯛꯁꯤꯗ ꯄꯤꯍꯜꯂꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯇ ꯃꯆꯟꯅꯨꯄꯤꯗ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯕꯣꯔ ꯃꯑꯣꯡꯗ ꯄꯤꯍꯟꯕꯅꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤ ꯃꯕꯨꯡꯅ ꯃꯉꯣꯟꯗ ꯕꯣꯔ ꯄꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯈꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯉꯛꯄꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯕꯨꯡ ꯑꯁꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯕꯒꯤ ꯏꯊꯤꯜꯗꯤ ꯈꯒꯗꯤ ꯐꯪꯖꯕꯅꯤ ꯁꯤꯟ ꯑꯃꯗꯅ ꯃꯅꯣꯖ ꯄꯥꯔꯤꯀꯔ ꯑꯃꯁꯨꯡ ꯎꯗꯞ ꯄꯥꯔꯤꯀꯔꯒꯤ ꯃꯄꯥꯒꯤ ꯃꯨꯔꯇꯤ ꯑꯃ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯈꯤꯕꯅꯤ ꯃꯅꯣꯖ ꯄꯥꯔꯤꯀꯔꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯈꯛꯇ ꯀꯧꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤ ꯀꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯀꯧ ꯇꯥꯔꯒꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩ ꯂꯥꯛꯀꯅꯤꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯗꯞ ꯄꯥꯔꯤꯀꯔ ꯑꯃꯁꯨꯡ ꯃꯅꯣꯖ ꯄꯥꯔꯤꯀꯔ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯇꯥꯔꯒꯁꯨ ꯁꯤꯡꯉꯥ ꯌꯥꯅꯗꯕꯅꯤ ꯀꯣꯜꯀꯇꯥ ꯁꯍꯔꯒꯤꯗꯤ ꯃꯈꯣꯏꯅ ꯏꯆꯥꯎ ꯆꯥꯎꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥꯁꯨ ꯉꯥꯛꯇꯨꯅ ꯂꯩꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯅꯣꯖ ꯄꯥꯔꯤꯀꯔꯅ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯀꯧꯕꯒꯤꯗꯃꯛꯇ ꯁꯥꯎꯕꯅꯤ ꯃꯗꯨꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯀꯧꯔꯒꯅ ꯅꯪꯅ ꯁꯥꯎꯒꯅꯤ ꯅꯪꯅ ꯍꯥꯟꯅ ꯀꯧꯔꯒꯅ ꯃꯍꯥꯛꯅ ꯁꯥꯎꯒꯅꯤ ꯅꯈꯣꯏ ꯕꯕꯥꯒꯤ ꯃꯨꯔꯇꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯟꯅ ꯑꯗꯨꯝ ꯀꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅꯗꯤ ꯎꯗꯞ ꯄꯥꯔꯤꯀꯔꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯕꯅꯤꯅꯦ ꯃꯗꯨꯗ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯅꯣꯖ ꯄꯥꯔꯤꯀꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯄꯔꯃꯤꯁꯟ ꯑꯁꯤ ꯅꯪꯅ ꯎꯗꯞ ꯄꯥꯔꯤꯀꯔꯗꯩ ꯍꯥꯟꯅ ꯂꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯔꯃꯤꯁꯟꯅ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯂꯧꯔꯒ ꯏꯟꯐꯣꯔꯃꯦꯁꯟ ꯑꯩꯉꯣꯟꯗ ꯀꯣꯟꯅ ꯄꯤꯕꯅꯤꯅꯦ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥꯅꯤ ꯑꯗꯨꯒ ꯑꯩ ꯑꯁꯤꯅ ꯂꯣꯟꯅꯕꯤ ꯃꯆꯥꯅꯦꯅ ꯍꯥꯏꯅꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯒꯦ ꯇꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯎꯗꯞ ꯄꯥꯔꯤꯀꯔꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯣꯖ ꯄꯥꯔꯤꯀꯔ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯎꯗꯞ ꯄꯥꯔꯤꯀꯔꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯥꯗꯣ ꯑꯩꯒꯤ ꯏꯃꯥꯒꯤ ꯂꯣꯟꯅꯕꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯅꯪꯒꯤ ꯅꯃꯥꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯍꯛ ꯑꯁꯦ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯃꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯗꯨꯅ ꯑꯩꯒꯤ ꯏꯄꯥꯗꯣ ꯍꯥꯠꯈꯤꯕꯅꯤ ꯅꯪꯅ ꯃꯥꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯍꯛ ꯂꯧꯒꯦ ꯇꯧꯔꯛꯄꯗꯒꯤꯗꯤ ꯑꯩꯅ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯅꯪꯒꯤ ꯅꯃꯥꯗꯨ ꯃꯇꯨꯝ ꯃꯇꯨꯝ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯗꯤ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯈꯣꯡ ꯀꯣꯟꯖꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯈꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯉꯥꯡꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯅꯪꯁꯨ ꯉꯥꯛꯄꯤꯕꯁꯨ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯏꯄꯥꯅ ꯄꯤꯈꯤꯕ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯆꯍꯤ 4 ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯍꯤꯡꯖꯔꯤꯕ ꯑꯁꯤꯗꯤ ꯑꯩꯅ ꯄꯤꯕ ꯑꯩꯅ ꯀꯟꯕꯤꯈꯤꯕ ꯊꯋꯥꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯂꯧꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯎꯗꯞ ꯌꯥꯗꯕꯀꯤ ꯃꯤ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯅꯣꯖꯇ ꯂꯥꯎꯔꯝꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯕꯅ ꯀꯥꯟꯅꯔꯣꯏ ꯑꯅꯥꯊꯦ ꯑꯗꯨ ꯊꯤꯔꯨꯆꯣ ꯑꯗꯨꯒ ꯅꯪꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯧꯔꯛꯄꯒꯤ ꯁꯤꯟ ꯑꯣꯏꯈꯤꯕ ꯑꯅꯥꯊꯦꯕꯨ ꯃꯅꯣꯖ ꯄꯥꯔꯤꯀꯔꯅ ꯀꯣꯏꯊꯤ ꯊꯤꯍꯟꯈꯤꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯤꯕꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯊꯤꯍꯟꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯂꯥꯛꯏ ꯃꯗꯨꯗꯒꯤ ꯃꯅꯣꯖ ꯄꯥꯔꯤꯀꯔꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯔ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯑꯅꯥꯊꯦꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨ ꯀꯅꯥꯝꯇ ꯆꯠꯍꯟꯗꯕꯤꯗ ꯃꯅꯣꯖ ꯄꯥꯔꯤꯀꯔꯒꯤ ꯒꯥꯔꯤ ꯑꯗꯨ 1 ꯂꯦꯟꯗ ꯊꯥꯗꯨꯅ ꯊꯝꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯅꯣꯖ ꯄꯥꯔꯤꯀꯔꯕꯨ ꯑꯅꯥꯊꯦꯅ ꯐꯣꯟ ꯇꯧꯔꯛꯏ
ꯃꯈꯣꯏꯅꯗꯤ ꯑꯅꯥꯊꯦꯕꯨ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯇꯟꯖꯥꯗꯨꯗ ꯑꯅꯥꯊꯦꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯕꯨꯂꯦꯠ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯕꯨ ꯇꯥꯟꯅꯔꯛꯄꯅꯤ ꯃꯗꯨꯗ ꯑꯅꯥꯊꯦꯅ ꯍꯥꯏꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯨꯝꯍꯩ ꯑꯃ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯃꯁꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤꯗꯗꯤ ꯌꯥꯉꯪ ꯇꯩꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯌꯥꯉꯪ ꯇꯩꯕꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯗ ꯒꯨꯒꯜꯗ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯊꯤꯍꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯊꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯆꯛꯀꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯂꯛꯏ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯑꯅꯥꯊꯦꯅ ꯅꯣꯡꯃꯩ ꯀꯥꯞꯄꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯄꯥꯟꯈꯤꯗꯦ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯁꯤꯜꯂꯨ ꯃꯁꯤ ꯄꯦꯇ꯭ꯔꯣꯜꯅꯤ ꯍꯥꯏꯗꯨꯅ ꯃꯅꯣꯖ ꯄꯥꯔꯤꯀꯔꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯀꯥꯞꯍꯟꯈꯤꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯥꯏꯛ ꯑꯗꯨꯗꯒꯤ ꯊꯥꯡ ꯑꯃ ꯁꯠꯇꯣꯔꯛꯇꯨꯅ ꯑꯅꯥꯊꯦꯅ ꯊꯥꯡ ꯑꯗꯨꯅ ꯀꯣꯏꯂꯥꯗ ꯇꯛꯈꯥꯏꯔꯗꯨꯅ ꯃꯩ ꯀꯥꯞꯍꯜꯂꯗꯨꯅ ꯃꯅꯣꯖ ꯄꯥꯔꯤꯀꯔꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯃꯩ ꯊꯥꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯌꯥꯉꯪ ꯃꯆꯨꯒ ꯄꯦꯇ꯭ꯔꯣꯜ ꯃꯆꯨꯒ ꯃꯥꯟꯅꯕꯅꯤꯅ ꯄꯦꯇ꯭ꯔꯣꯜ ꯑꯗꯨꯕꯨ ꯌꯥꯉꯪ ꯇꯩꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯀꯨꯝꯍꯩꯗꯨ ꯍꯧꯗꯣꯛꯈꯤꯕꯅꯤ ꯃꯩ ꯊꯥꯔꯕꯅꯤꯅ ꯑꯅꯥꯊꯦꯅ ꯀꯨꯝꯍꯩ ꯑꯁꯤꯗ ꯃꯩꯁꯨ ꯍꯧꯒꯠꯂꯕꯅꯤꯅ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯅꯣꯖ ꯄꯥꯔꯤꯀꯔꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯒꯥꯔꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯏ ꯒꯥꯔꯤꯗꯨꯗ ꯃꯍꯥꯛꯁꯨ ꯃꯩ ꯆꯥꯛꯄ ꯌꯥꯎꯔꯤꯕꯅꯤꯅ ꯄꯣꯛꯂꯕꯅꯤꯅ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯏꯀꯠꯅꯕ ꯂꯥꯛꯏ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯅꯥꯊꯦ ꯀꯗꯥꯏꯗ ꯂꯩ ꯅꯈꯣꯏꯅ ꯃꯍꯥꯛꯀꯤ ꯄꯥꯎ ꯐꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯏꯟꯚꯦꯂꯞ ꯑꯃꯃꯝꯗꯤ ꯄꯥꯏꯗꯨꯅ ꯂꯩꯕꯅꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯄꯥꯏꯔꯤꯗꯣ ꯍꯥꯏꯗꯨꯅ ꯃꯅꯣꯖꯅ ꯍꯪꯉꯤ ꯃꯁꯤꯒꯤ ꯏꯟꯚꯦꯂꯞ ꯑꯁꯤꯗ ꯌꯥꯉꯪ ꯇꯩꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗ ꯀꯩ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯃꯅꯣꯖꯅ ꯍꯪꯉꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯅꯍꯥꯛꯀꯤ ꯐꯣꯇꯣ ꯌꯥꯎꯏ ꯑꯗꯨꯒ ꯄꯨꯡ 10:15 ꯊꯥꯏ ꯀꯔꯤꯒꯨꯝꯕ ꯄꯨꯡ 10:15 ꯑꯁꯤꯗ ꯅꯪꯕꯨ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯄꯨꯡ 10:16 ꯑꯩꯕꯨ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯄꯥꯏꯅꯔꯤꯕ ꯏꯟꯚꯦꯂꯞꯁꯤꯡ ꯑꯗꯨꯗ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯄꯨꯡ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯃꯅ ꯄꯨꯡ 10:35 ꯍꯥꯏ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯄꯨꯡꯁꯤꯡ ꯑꯁꯤꯗꯒꯤ ꯃꯤꯅꯤꯠ ꯑꯃ ꯆꯣꯟꯊꯔꯗꯨꯅ ꯑꯅꯥꯊꯦꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯏ ꯑꯔꯖꯨꯟꯗꯤ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯅꯣꯖꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯅ ꯑꯔꯖꯨꯟꯗ ꯐꯣꯟ ꯇꯧꯏ ꯑꯔꯖꯨꯟꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯅꯥꯊꯦꯅ ꯇꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯑꯔꯖꯨꯟꯅ ꯃꯅꯣꯖꯅ ꯍꯥꯏꯔꯛꯏ ꯑꯅꯥꯊꯦꯅ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯄꯨꯡ 10:10 ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯇꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯅꯣꯖꯅ ꯐꯣꯟ ꯑꯗꯨ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯟꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯟꯊꯣꯛꯇꯨꯅ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯆꯦꯟꯕꯅꯤꯅ ꯑꯅꯥꯊꯦꯒꯤ ꯃꯁꯛ ꯑꯗꯨ ꯐꯖꯅ ꯎꯕ ꯐꯪꯈꯤꯗꯦ ꯃꯈꯣꯏꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯗꯨ ꯇꯤꯚꯤꯗ ꯁꯝꯅꯗꯨꯅ ꯌꯦꯡꯕꯅꯤ ꯍꯥꯏꯕꯗꯤ ꯁ꯭ꯀ꯭ꯔꯤꯟ ꯀꯥꯁ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯅꯣꯖ ꯑꯃꯁꯨꯡ ꯃꯥꯒꯤ ꯈꯣꯡꯕꯨꯔꯩ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯆꯪꯊꯦꯜꯂꯛꯏ ꯑꯔꯖꯨꯟꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯤ 10:10ꯗꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯥꯔꯤꯕꯁꯤ 10:9ꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯔꯖꯨꯟ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯔꯖꯨꯟ ꯑꯗꯨ ꯃꯊꯛꯇꯒꯤ ꯇꯥꯔꯛꯏ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕꯅꯤ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯂꯥꯎꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯩ ꯑꯃꯅ ꯇꯥꯏ ꯑꯔꯖꯨꯟꯅ ꯂꯥꯎꯔꯛꯂꯤꯕ ꯑꯁꯤ ꯇꯥꯃꯣꯗꯨꯕꯨ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯅꯣꯏꯁꯨ ꯂꯣꯏꯅ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯁꯨ ꯀꯤꯕꯅ ꯂꯣꯏꯈꯤ ꯈꯨꯗꯛꯇ ꯑꯔꯖꯨꯟꯁꯨ ꯁꯤꯈꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯅꯥꯊꯦ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛꯄꯨ ꯍꯥꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯃꯅꯣꯖꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯝꯇ ꯆꯠꯂꯨ ꯌꯥꯈꯤꯗꯦ ꯅꯨꯄꯥ ꯑꯃꯗꯤ ꯄꯨꯡ 10:12 ꯊꯥꯕꯅꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯅ ꯂꯤꯞ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯂꯤꯞ ꯑꯗꯨꯗꯒꯤ ꯊꯧꯔꯤ ꯑꯃ ꯇꯥꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤ ꯃꯍꯥꯛꯅ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯨꯡꯁꯤꯡ ꯑꯁꯤꯗ ꯂꯣꯏꯅ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯤꯅꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯅꯣꯖ ꯄꯥꯔꯤꯀꯔꯒꯤ ꯃꯃꯤꯡꯗ ꯐꯣꯇꯣ ꯑꯃ ꯌꯥꯎꯗꯨꯅ ꯂꯩ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯒꯤ ꯐꯣꯇꯣꯁꯤ ꯂꯣꯏꯅ ꯌꯥꯎꯕꯅꯤ ꯃꯥꯒꯤ ꯈꯣꯡꯕꯨꯔꯩꯁꯤꯡ ꯑꯗꯨꯅ ꯃꯗꯨꯒꯤ ꯏꯟꯚꯦꯂꯞ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯅꯣꯖꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯂꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯩꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯗꯤ ꯇꯥꯃꯣ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯈꯟꯗꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯅꯣꯡꯃꯩ ꯂꯧꯊꯣꯛꯅꯔꯛꯇꯨꯅ ꯃꯅꯣꯖ ꯄꯥꯔꯤꯀꯔ ꯀꯥꯞꯅꯔꯛꯏ ꯃꯅꯣꯖꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯩꯁꯤꯡ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯕ ꯇꯥꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯏ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯅꯥꯊꯦꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗꯨꯕу ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯃꯅꯣꯖ ꯄꯥꯔꯤꯀꯔꯕꯨ ꯁꯣꯔꯥꯠ ꯁꯣꯟꯒꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯀꯧꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯅꯣꯖ ꯄꯥꯔꯤꯀꯔꯅ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯁꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯆꯟꯅꯨꯄꯤꯗꯨꯗ ꯎꯍꯟꯈꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯖꯕꯅꯤ ꯑꯗꯨꯕꯨ ꯃꯕꯨꯡꯒꯤ ꯃꯁꯛ ꯑꯗꯨꯗꯤ ꯎꯕ ꯐꯪꯈꯤꯗꯦ ꯁꯣꯔꯣꯛꯇꯁꯨ ꯑꯁꯨꯝ ꯆꯦꯟꯗꯨꯅ ꯂꯥꯛꯄꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯇꯦꯛꯁꯤ ꯑꯃ ꯐꯥꯗꯨꯅ ꯇꯦꯛꯁꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀ ꯇꯣꯡꯃꯤꯟꯅꯗꯨꯅ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯅꯥꯊꯦ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯃꯍꯥꯛ ꯇꯅꯦꯜ ꯑꯃꯗ ꯆꯪꯈꯤ ꯇꯅꯦꯜ ꯑꯗꯨ ꯁꯍꯔ ꯑꯗꯨꯒꯤ ꯁꯨꯋꯦꯖ ꯁꯤꯁꯇꯦꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯅꯣꯖ ꯄꯥꯔꯤꯀꯔꯅ ꯑꯅꯥꯊꯦꯗ ꯅꯪ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯔꯤꯒꯤꯗꯃꯛꯇꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯥꯊꯦꯁꯨ ꯃꯐꯝ ꯑꯗꯨ ꯇꯥꯔꯤꯕ ꯆꯦꯟ ꯑꯗꯨꯕు ꯃꯈꯨꯠꯇ ꯌꯦꯠꯁꯜꯂꯗꯨꯅ ꯃꯅꯣꯖ ꯄꯥꯔꯤꯀꯔꯕꯨ ꯇꯞ ꯇꯥꯅ ꯐꯨꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯐꯨꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯈꯥꯡꯕ ꯉꯝꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯑꯅꯥꯊꯦꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯥꯞ ꯀꯌꯥ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤꯗꯤ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯁꯤꯒꯤ ꯑꯕꯇꯥꯔꯁꯦ ꯂꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯆꯦꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯣꯔꯛꯂꯤꯕ ꯆꯦꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯨꯟꯗꯨꯅ ꯂꯧꯈꯤꯕ ꯀꯝꯄꯅꯤ ꯀꯌꯥ ꯂꯟꯊꯨꯝ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨꯅꯤ ꯃꯍꯥꯛꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥꯕꯨ
ꯃꯈꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝ ꯃꯨꯟꯗꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯈꯤꯕꯅꯤ ꯃꯗꯨꯒꯤ ꯆꯦꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯁꯣꯏ ꯇꯧꯍꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅ ꯍꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯦꯁꯤꯡ ꯑꯗꯨ ꯄꯨꯍꯜꯂꯛꯄꯅꯤ ꯃꯃꯥꯊꯛꯇ ꯃꯍꯥꯛꯅ ꯃꯤꯉꯣꯟꯗ ꯅꯝꯗꯅ ꯁꯣꯏ ꯇꯧꯍꯟꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯅꯥꯊꯦꯅ ꯃꯍꯥꯛꯄꯨ ꯅꯝꯗꯅ ꯁꯣꯏ ꯇꯧꯍꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯅꯣꯖ ꯄꯥꯔꯤꯀꯔꯅ ꯑꯅꯥꯊꯦꯗ ꯍꯥꯏꯔꯛꯏ ꯃꯁꯤ ꯂꯣꯏꯔꯕꯅꯤꯅ ꯅꯪ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯗꯨꯅ ꯑꯅꯥꯊꯦꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯒꯤ ꯑꯩꯗꯤ ꯅꯪꯕꯨ ꯍꯥꯠꯇꯣꯔꯤꯕ ꯅꯪꯕꯨ ꯍꯥꯠꯇꯣꯛꯂꯒ ꯁꯥꯟꯇꯤ ꯐꯪꯍꯟꯕ ꯄꯥꯝꯗꯦ ꯅꯪꯅ ꯍꯧꯖꯤꯛ ꯍꯤꯡꯗꯣꯔꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯃꯁꯤꯅ ꯅꯪꯒꯤ ꯗꯟꯗꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯀꯤꯅ ꯂꯣꯟꯅ ꯊꯨꯝꯅ ꯅꯃꯥꯏ ꯑꯗꯨ ꯂꯣꯠꯇꯨꯅ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕ ꯃꯌꯥꯝꯁꯤꯕꯨ ꯂꯧꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯗꯒꯤ ꯅꯪꯅ ꯂꯣꯟꯅ ꯍꯤꯡꯕꯗꯨꯅꯤ ꯑꯩꯅ ꯌꯦꯡꯗꯣꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯅꯥꯊꯦ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯅꯣꯖ ꯄꯥꯔꯤꯀꯔꯁꯨ ꯇꯞ ꯇꯥꯅ ꯁꯣꯛꯂꯕꯅꯤꯅ ꯃꯍꯥꯛ ꯃꯌꯥꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯎꯗꯞ ꯄꯥꯔꯤꯀꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯛꯇꯨꯅ ꯃꯍꯥꯛꯄꯨ ꯌꯦꯡꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯦꯟꯈꯤꯗꯦ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤꯗꯤ ꯃꯍꯥꯛꯄꯨ ꯃꯌꯥꯝꯕꯗ ꯍꯥꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯪꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯟꯖꯜꯂꯦ ꯃꯤꯅꯥꯛꯁꯤꯗ ꯄꯇꯃꯟꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯂꯦ ꯅꯪꯁꯨ ꯃꯥꯏ ꯄꯥꯛꯂꯦ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯕꯨꯡꯒ ꯎꯅꯕꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯅ ꯁꯃꯨꯗ꯭ꯔ ꯂꯥꯟꯅ ꯆꯠꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯨꯜꯗꯦꯕꯤꯒꯤ ꯃꯤꯠꯇꯒꯤꯗꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯒꯨꯝꯅ ꯑꯩ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕꯅꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯄꯨꯔꯗꯨꯅ ꯑꯩꯒꯤ ꯈꯨꯡꯒꯪꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯇꯥꯃꯣꯒ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯅꯥꯊꯦꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯄꯆꯀꯂꯤꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗ ꯑꯩ ꯎꯅꯕ ꯂꯥꯛꯀꯅꯤ ꯃꯍꯥꯛ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯟ ꯇꯣꯡꯂꯗꯨꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯎꯗꯞ ꯄꯥꯔꯤꯀꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯃꯅꯣꯖ ꯄꯥꯔꯤꯀꯔꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕ ꯃꯇꯝꯗꯗꯤ ꯑꯅꯥꯊꯦ ꯌꯥꯝꯅ ꯉꯛꯏ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯃꯅꯣꯖ ꯄꯥꯔꯤꯀꯔ ꯑꯃꯁꯨꯡ ꯑꯅꯥꯊꯦꯒꯤ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯌꯦꯡꯅꯕ ꯑꯁꯤꯅꯅꯤ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯔꯛꯏ ꯃꯅꯣꯖ ꯄꯥꯔꯤꯀꯔꯒꯤ ꯂꯩꯔꯣꯟ ꯆꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯃꯌꯥꯝꯕꯗꯨꯗ ꯍꯥꯏꯔꯛꯏ ꯃꯅꯣꯖ ꯄꯥꯔꯤꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯒꯤ ꯉꯛꯁꯝ ꯄꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯇꯤ ꯍꯥꯠꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥꯅꯦꯅ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯄꯤꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯪꯅ ꯅꯅꯥꯎꯅꯨꯄꯥꯗꯨ ꯅꯈꯨꯠꯃꯛꯅ ꯍꯥꯠꯂꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯗꯨ ꯂꯥꯛꯏ ꯐ꯭ꯂꯥꯁꯕꯦꯛ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯁꯣꯛꯇꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯅꯣꯖ ꯄꯥꯔꯤꯀꯔꯅ ꯃꯌꯥꯝꯕꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯄꯥꯗꯨꯅꯤ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕꯅꯤ ꯃꯍꯥꯛꯀꯤ ꯏ ꯑꯗꯨ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯏꯊꯤꯔꯦ ꯑꯩ ꯑꯁꯤ ꯄꯥꯡꯗꯕ ꯃꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯅꯥꯊꯦꯒ ꯅꯪꯒ ꯌꯦꯡꯅꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯅꯪꯅ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯆꯥ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯑꯣꯏꯅ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗꯨꯗ ꯍꯥꯏꯕꯅꯤ ꯃꯌꯥꯝꯕꯗꯨꯗꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯍꯥꯠꯂꯨ ꯌꯥꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯗꯨꯅ ꯍꯥꯏꯕꯗꯤ ꯒ꯭ꯂꯥꯁꯀꯤ ꯇꯦꯕꯜ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯨ ꯌꯥꯗ ꯇꯥꯔꯒꯗꯤ ꯑꯩ ꯏꯊꯟꯇ ꯁꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤꯗꯃꯛꯇ ꯑꯅꯥꯊꯦꯗꯨꯕꯨ ꯂꯃꯟ ꯈꯨꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯅꯣꯖ ꯄꯥꯔꯤꯀꯔ ꯃꯁꯥ ꯃꯊꯟꯇ ꯊꯤꯟꯖꯗꯨꯅ ꯁꯤꯖꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯅꯪꯁꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯊꯧꯅꯥ ꯑꯗꯨ ꯑꯩꯒꯤ ꯏꯄꯥꯗ ꯂꯩꯈꯤꯕ ꯊꯧꯅꯥ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯁꯦꯡꯕꯅꯤ ꯅꯪꯒꯤ ꯏꯒ ꯑꯩꯒꯤ ꯏꯒ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯅꯣꯖ ꯄꯥꯔꯤꯀꯔ ꯁꯤꯈꯤꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ ꯃꯗꯨꯗꯒꯤ ꯃꯌꯥꯝꯕ ꯎꯊꯕꯗꯨꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯠꯀꯦ ꯇꯧꯔꯛꯏ ꯑꯩꯗꯤ ꯅꯪꯒꯤ ꯐꯦꯚꯔꯗ ꯉꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯅꯤ ꯃꯗꯨꯗꯒꯤ ꯎꯊꯞꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯂꯟ ꯊꯨꯝꯁꯨ ꯐꯪꯗꯦ ꯄꯩꯁꯥꯁꯨ ꯐꯪꯗꯦ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯐꯪꯂꯤꯕ ꯍꯥꯏꯇꯥꯔꯒꯗꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨ ꯍꯥꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯗꯨꯅ ꯃꯅꯣꯖ ꯄꯥꯔꯤꯀꯔ ꯁꯤꯕꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯊꯤꯖꯤꯜꯂꯨꯕꯗꯒꯤꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤꯕ ꯑꯁꯤ ꯃꯅꯣꯖ ꯄꯥꯔꯤꯀꯔꯅ ꯁꯣꯏ ꯇꯧꯈꯤꯕ ꯑꯁꯤ ꯏꯃꯨꯡ ꯀꯨꯟꯒꯤ ꯁꯣꯏ ꯇꯧꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯗꯨ ꯍꯟꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯃꯨꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯎꯗꯞ ꯄꯥꯔꯤꯀꯔꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯑꯅꯥꯊꯦ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯎꯗꯞ ꯄꯥꯔꯤꯀꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯐꯦꯃꯤꯂꯤ 11ꯗꯤ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯃꯤꯅꯥꯛꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯅꯥꯊꯦꯅ ꯃꯈꯣꯏ ꯂꯥꯛꯄꯁꯤ ꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯄꯇꯃꯜꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯁꯨ ꯍꯥꯏꯗꯨꯅ ꯊꯥꯖꯤꯟꯈꯤ ꯄꯇꯃꯜꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ ꯑꯗꯨꯕꯨ ꯃꯤꯅꯥꯛꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯊꯣꯡ ꯑꯗꯨ ꯀꯥꯎꯈꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯅꯥꯊꯦ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯅꯥꯊꯦꯅ ꯃꯃꯥꯡꯊꯛꯇ ꯄꯇꯃꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯔꯨꯝ ꯅꯝꯕꯔ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯔꯨꯝ ꯅꯝꯕꯔ ꯑꯁꯤꯒ ꯐꯛꯇꯣꯛꯅꯗꯨꯅ ꯆꯦꯟꯖ ꯇꯧꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯅꯥꯊꯦꯒꯤ ꯀꯥꯗꯨꯗ ꯃꯈꯣꯏ ꯆꯪꯉꯛꯈꯤꯕꯅꯤ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯐꯦꯃꯤꯂꯤ 11ꯗꯤ ꯂꯥꯛꯑꯦ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯤꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯍꯜꯂꯤ ꯐꯣꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯤꯡꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯅꯥꯊꯦꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯂꯣꯏꯅ ꯐꯨꯈꯤ ꯒ꯭ꯌꯥꯟ ꯂꯣꯏ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯎꯗꯞꯅ ꯃꯗꯨꯒꯤ ꯐꯦꯃꯤꯂꯤꯗꯨꯗ ꯂꯩꯔꯤꯕꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯅ
थंगम मीनाक्षी कौब नुपी अमा लई हादुना हारे थंगम मीनाक्षी हाइबा मिंथोल असि ताबदगिदि अनाथेदु मफम मदुर लैरबनि हादुना हारे हाइबदि थंगम मीनाक्षी हाइबा मिंथोल असिदि साउथ लोमदना अनम कौबनिना अनाथे सिजु साउथनिना मफम मदुर लैनि हादुना खंगमनि मरम मदुना मखोय अनाथेगी मयम तमना लाई मदुदगी अनाथेना उत्तर पारेकर फोन तौदुना हारे नंगी पुंसी असि हाइबदि करिगुंबा नंग हिंगे हाय तरगदि नंगना मरुप ओरिबा मी दुले डिपेंड तवि अदुगा करिगुंबा नंगना सिबा पाम तरगदि नंगना येनबा ओरिबा मी दुले डिपेंड तवि हादुना हारे अदुबु अनाथे हारिबा मी सिका नंगा येनबदि तौगुनु हादुना हारे मदुदगी उत्तर पारेकर हारे आइगी पुंसीदा कनागुंबा अमना आइबु हुमांग ताहली कनागुंबा अमना आइबु ई ताहली अदुबु इहान हानबो ओइना नंगना आइगी पिरांग असि ताहनखिबनि हादुना हारे नंगबु हाटपसिदि आइगी इथौदांगनि हादुना हारे अदु इतागदि लान हौसिरा हादुना हारे मखोइना लाक्लिबा सिदि गाड़ी थौदुना लाक्पनि मरम मदुना अनाथेना उत्तर पारेकर कदाय यौरे हाबसि खंगी हाइबदि मखोइगी जीपीएस से येंदुना अनाथेना खंखिबनि मरम मदुना अनाथेना उत्तर पारेकर गी जीप अदुबु थोमतले उत्तर पारेकर अमसुंग अनाथे मखोइनी गाड़ी अदु थोमजिनदुना लेखि अमना अमदा थौजिनदुना लेखिबनि मदुदगिदि उत्तर पारेकर हारे अैना आइगी मी खुदिमकपु थंगा मीनाक्षीबु हानबैदमक्ता थाख्रबनि अैना मखोइदा हाइखिबसि नखोइना करिगुंबा थंगा हातारगदि प्राइज फंगोय अदुबु करिगुंबा हात तारगदि नखोइ लोइनमक हातकेनि हादुना हाइखिबनि मरम मदुना मखोइ लोइना थाख्रे हादुना हारे असुम तौदुना गाड़ी कया मनुमसु थंगा हानबैदमक्ता चटपा अदु अनाथेना उरई मदुदगिदि अनाथेसु मफम अदु थादोलमदुना थंगा कन्नबैदमक्ता थंगाना लैरिबा मफम अदु तमना थौरई थंगाना लैरिबा मफम सिदि कोलकातागी दुर्गा पूजा तौबगी यामनो चावबा कुमहै अमा पांथोक्तुना लैबा मफम अदुदनि मफम अदुदा पतमल मवानी चत्तुना लैबनि मदुदगिदि पतमलदा अनाथेना फोन तौरक्तुना नखोइगी थवाइ असि कन्नबगीदमक्ता मफम अदुदगी याम थुना थोलो हादुना हारे उत्तर पारेकरगी मिसिंगसु मीनाक्षीबु थिदुना लाक्पनि तौबदबु पतमलना महापु कन्दुना लोतुना लाहनखि अनाथेसु अवांग जगह अमदा लैदुना मखोइदा फोन तौदुना करोम चकनि हादुना लंबी ताक्तुना मखोइबु चलनमनि मदुदगिदि थंगा मौबनी तंद्रकु मतमदा अनाथेगी मिसिंगना मखोइबु अममदंग ओइना हाटपा हौरई अनाथेसु मखोइबु असुम हाले असुम अनाथेना मचनुपीदुगी थवाइदुबु कन्दुना लाक्पगी मवोंग अदु उबा मतमदा मचनुपीदुसु चिंगनबा फाउरई हाइबदि महापु तानरखिबा मिसिंग अदु स्वाइ मांगाबनिना कनागुमबना महापु कनबा मानबनि मचनुपीना चीलिबा माइके अदुना मबुंग अदुसु कोइतान तानरक्तुना माके मलिंगदा तानरक्लिबा मिसिंग अदुबु हातुना लाखिबनि मीनाक्षी उत्तर पारेकरगी खुचनखि मदुदगी उत्तर पारेकरना मीनाक्षीबु फुबा हौरई मीनाक्षीबु हालगे हाबा मतागुम ngakthi chaptuna leikhi madudagidi maninglomdagi laktuna अनाथेना उदबकी मखुल अदुबु चिंगथोखि अमसुंग माबु फुबा हौरखि मीनाक्षी सु ज्ञान मांगदुना मफम अदुर लेखथदुना लेखि असुम तौदुना अनाथेना उत्तर पारेकरबु मफम अमुदा पुथोरक्तुना तपताना फुबा हौरई उत्तर पारेकरना अनाथेबु मुलाक्सै अनाथेना उत्तर पारेकरला मुलाक्सै मचनुपीदुसु ज्ञान लाक्तुना महा खौगलै माबु कनबा लाखिबा मिसक असि कनानो हादुना महाना कोयंग हंगदुना लाक्पनि महाक मबुंगनि हादुना चिंगनाबनि मरम अदुना मफम अदुदा तादुना लैबा मी अमदा नखोइबु कनाना फुलिबनो हादुना हंगदुना कपतुना लाई अगी थवाइसे कनाना कलिबनो हादुना तादुना लैरिबा गुंदा अदुना हंगी मदुरगी मबुंग अदुगी फोटो अदु उलदुना मसी नुपासे खंगब्रा हादुना हारै गुंदा अदुनि मबुंग अदुना फुलिबनिने महाक फोटो अदु उबा मतमदा थक निखि मचनुपीदुसु मबुंग अदुगी फोटो अदु उबा मतमदा गुंदा अदुना कीबगी मोंग अदु उरबनिना माकी मबुंग असे मफम असे लैरि हाबसे मा खंगबा ngamखि अनाथेना उत्तर पारेकरगी मखोंग अदुबु सोरो चिंगनदुना तपताना फुरई मदुलगी अनाथेना बिल्डिंग अवांगबगी सगाई सादुना लैरिबा मफम अदुदा उत्तर पारेकरबु लंगसिलदुना सगाई अदुना माबु नंदुना हाथि मदुलगी मचनुपीदुना गुंदा अदुदा महाग असि कदाय लेगे हादुना हारे मदुलगी नुपादुना खुदोम बिथिली मचनुपीदुसु मनिंगलोमदो थोरक्तुना मबुंगना लैरिबा माइके अदोमदा लाई मदुलगी मचनुपीदुसु कपतुना ममांग थक्की पुंसी वारिसिंग अदु निसंगई मबुंगना महाकिदमक्ता होनखिबा अमसुंग हौजिक लुहोंगलबा मतुंगदा मबुंगना कनामता खंगनदबिदा मसामक्सु खंगनदबिदा महाक्तगिदमक्ता होनरिबा अमसुंग लनथुमसिंग अमसुंग महाक्की लेफम साफमगिदमक्ता सेनदुना लैखिबनि हाबसि महा ज्ञान तारे महाकिदमक्ता तुमिना होनखिबा अमसुंग ममांग थक्ता महाकी मनाक्ता मबुंग लेबगी सामिन फंगिबदो असेंगममक मबुंग लाई हाबसि महा खंगबा ngamखि महा कपचरदुना मबुंगी माइकैरोमदा लाई मचनुपीदुना मबुंग अदुबु कौरदुना थोलो आई नंगबु येनिंगी आई मांगदा लेपुराओ हादुना हारै महा कपतुना खुरु पुंथदुना मयामबु ngaijaduna लेखि आई नंगबु अमता उजगे थोलो तामो हादुना महाना हंजिन कौरै मदुदगिदि मबुंग अदुना थांगो हादुना कौरै मबुंगी खोंजेल अदु ताबदगिदि मचनुपीदुगी माइथोंदा मंगाल अमा लाई मबुंग अदु थोलक्तुना मचनुपीदुगी ममांगदा सोक्तुना लेप्तुना लैबगी मवोंग अदु उबा मतमदा मचनुपीदु यामना निंगमखिदे अदुगा महाक मबुंगबु उबददि यामना हराउजरमी
ꯃꯆꯟꯅꯨꯄꯤꯗꯨꯅ ꯆꯦꯟꯁꯤꯟꯖꯔꯛꯇꯨꯅ ꯃꯕꯨꯡꯕꯨ ꯆꯦꯆꯦ ꯀꯣꯟꯁꯤꯟꯖꯩ ꯃꯕꯨꯡꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯊꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯝꯃꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯀꯞꯂꯗꯨꯅ ꯃꯕꯨꯡꯗ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗꯩꯗꯤ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯜꯂꯤꯕꯗꯤ ꯅꯪ ꯅꯠꯇꯦꯅꯦ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤꯅꯦ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯪꯒꯤ ꯑꯍꯥꯟꯕ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯃꯣ ꯏ ꯌꯥꯝꯅ ꯆꯠꯂꯦ ꯏ ꯌꯥꯝꯅ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤꯕꯗꯥꯏ ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯅꯕꯨꯡꯗ ꯑꯗꯨ ꯐꯥꯎꯕ ꯍꯪꯕ ꯉꯝꯈ꯭ꯔꯒ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯕꯨꯡꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯥ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯈꯤꯕ ꯏꯖꯠ ꯁꯃꯥꯟꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯈꯤꯕꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯑꯩꯕꯨ ꯈꯪꯍꯟꯈꯤꯗꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯅꯤ ꯉꯥꯛꯄꯤꯕ ꯉꯥꯛꯄꯤꯗꯕ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯅꯪꯗꯤ ꯑꯩꯃꯛꯀꯤ ꯏꯆꯟꯅꯨꯄꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯁꯥꯎꯗꯣꯔꯤꯕꯅꯣ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯤꯗꯤꯅꯦ ꯃꯄꯣꯛ ꯑꯁꯤ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤꯅꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯕꯨꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤ ꯑꯁꯤ ꯐꯥꯔꯁꯠ ꯄꯥꯔꯠꯇꯗꯤ ꯈꯔ ꯅꯣꯛꯅꯤꯡꯕꯅꯤ ꯑꯗꯨꯒ ꯁꯦꯀꯦꯟड ꯄꯥꯔꯠ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯏꯃꯣꯁꯅꯦꯜ ꯈꯔ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯤ ꯇꯥꯕꯗꯤ ꯁꯣꯏꯗꯅ ꯌꯥꯎꯕꯤꯔꯝꯒꯅꯤ ꯄꯤ ꯇꯥꯕ ꯌꯥꯎꯇꯔꯒꯗꯤ ꯍꯥꯏꯕꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯤꯕ ꯌꯥꯎꯇꯔꯒꯗꯤ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯇꯝꯗ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯗꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯔꯝ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ 100K ꯐꯥꯎꯕꯗꯤ ꯌꯧꯍꯟꯁꯤ ꯑꯗꯨꯒ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯞꯆꯔꯤꯕꯅꯤ ꯑꯗꯨꯒꯤꯅꯤ ꯑꯗꯥꯒꯤꯅꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯊꯥꯒꯠꯆꯔꯤ